ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯃꯛꯇꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤꯗꯨꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯣꯖ ꯁꯃꯨꯔꯥꯏ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯑꯄꯤꯛꯄꯤ ꯑꯉꯥꯎꯕ ꯅꯨꯄꯥꯗꯨꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯆꯠꯂꯤ꯫ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯔꯤ ꯄꯪꯁꯥꯗ ꯍꯦꯛ ꯁꯥꯏ, ꯀꯔꯤꯕꯨ ꯈꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯗꯤ ꯈꯪꯗꯦ꯫ ꯉꯁꯤꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯑꯄꯤꯛꯄꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯁꯦꯠ, ꯂꯦꯡꯖꯨꯝ ꯈꯔ ꯍꯦꯟꯊꯅ ꯇꯦꯟꯇꯛ ꯂꯩꯔꯤꯕ ꯃꯁꯝꯗꯨ ꯊꯥꯗꯣꯛꯂꯒ ꯆꯦꯟꯆꯠ ꯇꯧꯅ ꯍꯩꯕꯣꯡ ꯄꯥꯝꯕꯤꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯅꯣꯡꯁꯨ ꯆꯨꯔꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯉꯁꯤꯗꯤ ꯑꯇꯤꯌꯥꯗꯨ ꯑꯃꯨꯕ ꯅꯣꯡꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯄꯥꯔꯤꯁꯨ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯋꯥꯏ, ꯑꯩ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ, ꯁꯥꯎ ꯌꯥꯗꯦ꯫ ꯄꯥꯔꯤ ꯈꯨꯝꯂꯛꯇꯦ, ꯌꯦꯡꯕꯇꯃꯛ ꯌꯦꯡꯂꯦ꯫ ꯅꯪꯒꯤꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯨꯃꯗꯤ ꯑꯩ ꯀꯤꯀꯣ, ꯃꯪꯗꯒ ꯎꯗꯧ ꯃꯥꯜꯂꯤ, ꯏꯍꯨꯜꯒ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣ? ꯈꯪꯗꯦꯗ, ꯅꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯑꯩꯒ ꯂꯣꯟ ꯑꯝꯇ ꯐꯥꯎꯅꯗꯤꯌꯦ, ꯋꯥꯈꯜꯁꯨ ꯆꯥꯟꯅꯗꯦꯕ꯫ ꯁꯨꯝ ꯂꯩꯐꯝ ꯈꯪꯗꯕꯒꯤ ꯁꯤꯗ ꯁꯨꯝ ꯂꯥꯛꯄꯅꯤꯗ꯫ ꯅꯪꯒꯅ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯏꯌꯦꯅ꯫ ꯄꯥꯔꯤ ꯍꯟꯗꯛꯁꯨ ꯈꯨꯝꯂꯛꯇꯦ, ꯑꯄꯤꯛꯄꯤꯁꯨ ꯃꯈꯥ ꯑꯗꯨꯝ ꯇꯥꯔꯛꯏ꯫ ꯑꯗꯣ ꯅꯪꯕꯨ ꯑꯩꯒꯤ ꯃꯤꯡ ꯈꯪꯖꯔꯕꯣ? ꯈꯪꯗꯦ꯫ ꯑꯁ ꯂꯣꯏꯔꯦꯍꯦ, ꯅꯍꯥꯟꯗꯒꯤ ꯅꯨꯡꯇꯤꯒꯤ ꯅꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯩꯕꯨ ꯃꯤꯡ ꯈꯪꯗꯕ? ꯀꯥꯎꯈ꯭ꯔꯦ꯫ ꯍꯣꯏꯅꯦ, ꯅꯪꯗꯤ ꯉꯥꯎꯔꯕꯅꯤꯅ ꯀꯃꯥꯏ ꯅꯤꯡꯁꯤꯡꯅꯤ? ꯑꯗꯣ ꯁꯤ ꯅꯪꯒꯤ ꯆꯥꯅꯕ, ꯑꯩꯒꯤ ꯃꯤꯡꯗꯤ ꯑꯗꯨꯝ ꯀꯥꯎꯊꯣꯛꯑꯣꯕ ꯀꯣ, ꯑꯗꯨꯝ ꯀꯥꯎꯑꯣꯕ, ꯑꯩ ꯀꯩꯝ ꯈꯟꯗꯦꯗ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯀꯥꯎꯑꯣꯕ ꯅꯪ꯫ ꯑꯗꯣ ꯑꯩ ꯂꯥꯛꯄꯗꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯉꯥꯏꯌꯨꯀꯣ ꯁꯤꯗ, ꯑꯩ ꯂꯥꯛꯀꯦꯕ ꯑꯗꯨꯝ꯫ ꯄꯥꯔꯤ ꯑꯗꯨꯝ ꯈꯨꯝꯂꯛꯇꯦ, ꯑꯄꯤꯛꯄꯤꯅ ꯄꯤꯔꯤꯕ ꯄꯣꯠ ꯑꯗꯨꯇꯃꯛ ꯂꯧꯁꯤꯜꯂꯤ꯫ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ, ꯅꯣꯡꯁꯦ ꯇꯥꯔꯛꯇꯧ ꯃꯥꯜꯂꯤ, ꯌꯨꯝꯗ ꯍꯜꯂꯣ, ꯑꯃꯨꯛ ꯅꯥꯅꯤꯕ꯫ ꯅꯪ ꯅꯥꯈ꯭ꯔꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤ? ꯃꯔꯝ ꯃꯣꯛꯄꯅꯤ, ꯌꯨꯝꯗ ꯍꯜꯂꯣꯀꯣ꯫ ꯋꯥꯗꯣ ꯈꯔꯁꯨ ꯉꯥꯡꯂꯗꯤ ꯐꯗꯧꯅꯤ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯉꯒ ꯑꯗꯨꯝ ꯍꯦꯛ ꯂꯩꯌꯦ ꯅꯪꯅ꯫ ꯍꯥꯏꯔꯒ ꯆꯠꯀꯦ ꯍꯥꯏꯗꯅ ꯇꯧꯔꯛꯄꯒ ꯅꯣꯡꯗꯨ ꯆꯨꯊꯔꯛꯂꯦ꯫ ꯑꯄꯤꯛꯄꯤ ꯁꯨꯛꯇꯣꯛꯂꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯑꯁ, ꯇꯥꯅꯨ ꯊꯣꯛꯅ ꯀꯥꯏꯈ꯭ꯔꯦꯗ ꯍꯥꯏꯔꯒ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯅꯣꯡ ꯆꯣꯠꯂꯣꯏꯗꯕ ꯖꯒꯥ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩ꯫ ꯄꯥꯔꯤꯁꯨ ꯃꯣꯂꯤ ꯃꯣꯂꯤ ꯂꯥꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯅꯥꯀꯜꯗ ꯂꯥꯞꯇꯛ ꯐꯝꯃꯤ꯫ ꯋꯥ ꯉꯥꯡꯅꯗꯤ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯃꯤꯀꯨꯞꯇꯨꯗ ꯕ꯭ꯔꯖ ꯇꯥꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯡꯗꯨ ꯈꯪꯈꯣꯡ ꯈꯣꯡꯂꯛꯏ꯫ ꯑꯄꯤꯛꯄꯤ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯅ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯤ꯫ ꯍꯣꯏꯃꯥ, ꯑꯩ ꯁꯤꯕ ꯇꯥꯔꯦ꯫ ꯄꯥꯔꯤ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ꯫ ꯅꯣꯡ ꯈꯣꯡꯉꯤꯁꯦ ꯀꯤꯗ꯭ꯔꯥꯕ ꯅꯪꯕꯣ? ꯍꯧꯖꯤꯛꯀꯤꯗꯣ ꯃꯤꯍꯨꯜꯒ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ꯫ ꯄꯥꯔꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇꯦ, ꯃꯥꯒꯤ ꯍꯧꯅꯕꯤ ꯌꯦꯡꯕꯇꯃꯛ ꯌꯦꯡꯂꯛꯏ꯫ ꯍꯟꯗꯛꯁꯨ ꯅꯣꯡ ꯃꯃꯤꯠꯇꯨ ꯈꯪꯈꯥꯛ ꯈꯥꯛꯂꯛꯏ꯫ ꯑꯄꯤꯛꯄꯤ ꯃꯆꯤꯟꯗꯨ ꯁꯨꯛꯇꯣꯛꯂꯒ ꯂꯩ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯗꯨ ꯈꯣꯡꯕ ꯍꯦꯛ ꯍꯧꯔꯛꯄꯒꯅꯤ ꯃꯥꯒꯤ ꯃꯅꯥꯀꯣꯡ ꯑꯅꯤꯗꯨ ꯐꯠ ꯃꯦꯟꯁꯤꯜꯂꯛꯄ꯫ ꯑꯄꯤꯛꯄꯤ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯜꯂꯝꯕꯗꯨ ꯇꯞꯅ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯄꯥꯔꯤꯗꯨ ꯂꯩꯔꯝꯃꯤ꯫ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯈꯨꯠꯅꯅꯤ ꯅꯨꯄꯤꯗꯨꯒꯤ ꯅꯥꯀꯣꯡ ꯑꯅꯤ ꯃꯦꯟꯁꯤꯟꯕꯤꯔꯤꯕ꯫ ꯑꯄꯤꯛꯄꯤ ꯉꯛꯅ ꯃꯃꯤꯠ ꯐꯥꯎꯕ ꯀꯨꯞꯇ ꯅꯨꯄꯥꯁꯤꯗ ꯌꯦꯡꯂꯛꯏ꯫ ꯑꯅꯤꯃꯛ ꯃꯤꯠ ꯆꯥꯅꯩ꯫ ꯀꯤꯔꯗꯤ ꯅꯥꯀꯣꯡꯗꯨ ꯁꯨꯃꯥꯏꯅ ꯃꯦꯟꯁꯤꯜꯂꯨ, ꯄꯥꯔꯤꯅ ꯇꯞꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯄꯤꯛꯄꯤ ꯃꯃꯤꯠꯇꯨ ꯐꯠ ꯐꯠ ꯀꯨꯞꯂꯒ ꯃꯁꯥꯗꯨ ꯐꯠ ꯍꯟꯗꯣꯛꯏ꯫ ꯑꯃꯨꯛꯇ ꯆꯣꯡꯈꯤꯗ꯭ꯔꯤꯕ ꯃꯤꯍꯨꯜ ꯑꯃꯁꯨ ꯆꯣꯡꯂꯛꯏ꯫ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗ ꯅꯨꯄꯥꯗꯨꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯝꯗ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯃꯥ ꯆꯦꯟꯈ꯭ꯔꯦ꯫ ꯄꯥꯔꯤꯗ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩꯍꯧꯏ꯫ ꯑꯄꯤꯛꯄꯤꯅ ꯃꯁꯥ ꯄꯨꯝꯕ ꯄꯨꯝꯆꯣꯠ ꯆꯣꯠ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯃꯥꯡꯒꯣꯜꯗ ꯊꯔꯣꯏ ꯀꯛꯇꯨꯅ ꯂꯩꯔꯝꯕ ꯑꯔꯨꯕꯤꯅ ꯉꯛꯅ ꯍꯪꯂꯛꯏ꯫ ꯍꯩꯃꯥ, ꯅꯪꯕꯨ ꯀꯔꯥꯏ ꯆꯠꯂꯨꯔꯤꯕꯅꯣ? ꯅꯣꯡꯅ ꯂꯣꯏ ꯆꯣꯠꯂꯅꯤ, ꯅꯁꯥꯗꯣ ꯅꯥꯕ ꯇꯥꯔꯦ꯫ ꯊꯥꯗꯣꯏ ꯂꯩꯈꯤꯕ꯭ꯔꯣꯅꯦꯅꯦ? ꯏꯃꯨꯡꯗ ꯂꯩꯈꯤꯕꯅꯦ, ꯆꯪꯉꯨ ꯆꯪꯉꯨ, ꯐꯤꯔꯣꯜꯗꯣ ꯊꯨꯅ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯂꯨꯔꯣ꯫ ꯅꯁꯥꯗꯣ ꯏꯪꯉꯗꯤ ꯍꯥꯏꯔꯧꯀꯣ, ꯅꯦꯅꯦ ꯃꯩ ꯍꯧꯒꯠꯂꯛꯀꯦ, ꯅꯁꯥꯗꯣ ꯁꯥꯒꯠꯍꯟꯅꯅꯕ꯫ ꯌꯥꯅꯤꯗ ꯅꯦꯅꯦ, ꯀꯩꯁꯨ ꯇꯧꯗꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯊꯥꯗꯣꯏꯁꯨ ꯃꯅꯤꯡꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯑꯦ ꯏꯆꯦ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ? ꯅꯣꯡ ꯃꯔꯛꯇ ꯆꯦꯜꯂꯛꯏꯅꯦ, ꯏꯆꯣꯠꯂꯤ ꯏꯕꯦꯝꯃ꯫ ꯇꯥ ꯄꯥꯔꯤꯕꯨ ꯎꯅꯔꯛꯄ꯭ꯔꯣ? ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇꯒ ꯁꯨꯛꯆꯠ ꯆꯠꯂꯔꯣꯏ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯀꯩꯁꯨ ꯇꯧꯗꯦ,
ꯏꯆꯦꯅ ꯍꯦꯟꯅ ꯇꯟꯈꯤꯗ꯭ꯔꯦ ꯑꯉꯥꯎꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯗꯨꯅ ꯀꯩꯝꯇꯁꯨ ꯀꯥꯟꯅꯗꯕꯗ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯤꯗꯨꯅꯤ ꯆꯠꯂꯨꯅꯣꯅ ꯑꯄꯤꯛꯄꯤ ꯈꯨꯝꯂꯨꯗꯦ ꯊꯥꯗꯣꯏꯁꯨ ꯑꯃꯨꯛ ꯆꯪꯂꯛꯀꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ ꯐꯤꯔꯣꯜ ꯑꯆꯣꯠꯄꯗꯨ ꯑꯃ ꯍꯣꯡꯗꯣꯛꯂꯒ ꯐꯃꯨꯡꯗꯨꯗ ꯉꯦꯛ ꯐꯝꯊꯔꯛꯏ ꯑꯩꯉꯣꯟꯗꯁꯨ ꯀꯩꯝ ꯍꯥꯏꯔꯝꯗꯦꯕ ꯃꯥꯒꯤꯗꯣ ꯃꯤ ꯅꯥꯀꯣꯡꯁꯤꯗꯒ ꯃꯦꯟꯁꯤꯜꯂꯛꯇꯅ ꯑꯩꯅ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯕꯗꯣ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯖꯔꯕꯁꯨ ꯆꯤꯟꯕꯥꯜ ꯑꯗꯨꯗ ꯃꯤꯅꯣꯛ ꯑꯃꯗꯤ ꯇꯝꯂꯛꯏ ꯑꯄꯤꯛꯄꯤ ꯁꯣꯝꯗꯅ ꯊꯥꯖ ꯃꯃꯥꯍꯣꯏꯅ ꯀꯣꯟꯊꯣꯡ ꯋꯥꯡꯃ ꯂꯥꯜꯍꯟꯗ ꯊꯝꯕꯅ ꯃꯄꯥꯜꯗꯗꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯀꯔꯤꯝꯇ ꯈꯪꯖꯕ ꯅꯠꯇꯦ ꯉꯁꯤꯗꯤ ꯑꯁꯪꯕꯤ ꯂꯥꯛꯏ ꯑꯅꯤꯗꯨꯈꯛ ꯀꯥꯗ ꯇꯨꯃꯤꯟ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯪꯗꯤ ꯄꯥꯎ ꯑꯃ ꯇꯥꯖꯔꯝꯈꯤꯔꯣꯏꯅꯦ ꯑꯩꯅꯗꯤ ꯃꯄꯥꯜ ꯊꯣꯛꯇ꯭ꯔꯤꯕꯅꯤꯅ ꯀꯔꯤꯕꯨ ꯈꯪꯗꯣꯏꯅꯣ ꯅꯣꯏ ꯏꯃꯥꯍꯣꯏꯒꯤ ꯃꯇꯧꯁꯤꯗ ꯑꯩꯁꯨ ꯆꯪꯂꯛꯄꯒ ꯇꯜꯂꯤ ꯏꯕꯦꯝꯃ ꯑꯩꯅ ꯅꯪꯁꯦ ꯂꯣꯟꯅ ꯆꯦꯜꯍꯟꯈꯤꯗꯧ ꯃꯥꯟꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯅ ꯑꯩ ꯂꯥꯛꯄ ꯇꯟꯗꯅ ꯂꯥꯛꯇ꯭ꯔꯕꯅꯤ ꯑꯗꯣ ꯀꯩ ꯄꯥꯎꯅꯣ ꯅꯪꯅ ꯍꯥꯏꯕꯕꯣ ꯇꯥꯄꯥꯔꯤꯗꯣ ꯁꯍꯔꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯃꯒ ꯇꯣꯏꯅ ꯂꯣꯏꯅꯔꯦ ꯍꯥꯏꯌꯦ ꯍꯥ ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥ ꯍꯣꯏꯅ ꯍꯥꯏꯅꯕꯗ ꯇꯥꯔꯛꯄꯅꯤ ꯅꯨꯄꯤꯗꯣ ꯃꯅꯤꯡꯂꯣꯝꯒꯤ ꯏꯗꯣꯝꯆꯥ ꯑꯔꯨꯕꯤ ꯍꯣꯏꯗ ꯂꯩꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯁꯛꯁꯨꯅꯦ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯃꯥꯅ ꯂꯥꯛꯑꯒ ꯇꯥꯄꯥꯔꯤꯒꯤ ꯆꯥꯅ ꯊꯛꯅꯕꯒ ꯑꯗꯨꯝ ꯄꯤꯕꯤ ꯃꯥꯜꯂꯦ ꯊꯥꯖ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯟꯅ ꯂꯩꯈꯤ ꯑꯁꯪꯕꯤꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯊꯥꯖ ꯅꯪꯒꯤ ꯑꯋꯥꯕ ꯅꯇꯧꯁꯤꯁꯨ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯇꯥꯄꯥꯔꯤꯒ ꯅꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯤꯁꯨ ꯑꯣꯏꯗꯧ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ ꯋꯥ ꯑꯃ ꯇꯥꯅꯗꯧꯁꯨ ꯃꯥꯗꯤ ꯉꯥꯎꯔꯒ ꯂꯩꯈ꯭ꯔꯦ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯅꯪ ꯏꯃꯥ ꯍꯣꯏꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯗꯨꯗ ꯌꯥꯒꯦꯒ ꯌꯥꯈ꯭ꯔꯣ ꯊꯥꯖ ꯊꯥꯖ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊ ꯉꯁꯤꯁꯨ ꯀꯞꯂꯛꯏ ꯏꯇꯥ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯕꯨ ꯍꯟꯅ ꯌꯦꯡꯗ ꯂꯩꯔꯤꯕꯁꯦ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯩ ꯃꯥꯕꯨ ꯉꯥꯏꯈꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯔꯁꯨ ꯑꯩ ꯃꯥꯕꯨ ꯉꯥꯏꯈꯤꯅꯤ ꯃꯥ ꯅꯠꯇ ꯑꯩ ꯀꯅꯥ ꯑꯃꯠꯇꯁꯨ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯃꯣꯏꯅ ꯑꯩ ꯍꯥꯠꯀꯦ ꯍꯥꯏꯔꯁꯨ ꯍꯥꯠꯆꯈꯤꯁꯅꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯁꯤꯕꯒꯤꯁꯨ ꯑꯀꯤꯕ ꯑꯝꯇ ꯄꯣꯛꯇ꯭ꯔꯤ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯏꯇꯥ ꯅꯨꯃꯤꯗꯥꯡꯅꯤ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯊꯥꯗꯣꯏꯒꯤ ꯀꯥꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯄꯨꯂꯞ ꯂꯩꯔꯤ ꯏꯆꯦ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ ꯍꯪꯉꯣ ꯏꯆꯦꯕꯨ ꯅꯨꯄꯥꯒ ꯀꯣꯏꯗ꯭ꯔꯣ ꯀꯣꯏꯗꯦꯗ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯦ ꯊꯥꯖꯗꯦ ꯊꯥꯖꯗ꯭ꯔꯤꯔꯥ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯀꯣꯏꯖꯗ꯭ꯔꯤ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯂꯥꯏꯔꯗꯅ ꯅꯨꯄꯥ ꯑꯃꯠꯇꯒꯁꯨ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯛꯇ꯭ꯔꯤ ꯑꯗꯣ ꯇꯥꯄꯥꯔꯤꯒꯗꯤ ꯁꯥꯔꯤꯗꯨꯗꯤ ꯑꯗꯨꯅꯤ ꯑꯩꯁꯨ ꯈꯪꯗꯦ ꯃꯥꯅ ꯑꯍꯥꯟꯕꯅꯤ ꯑꯁ ꯐꯖꯔꯤꯅꯦ ꯑꯍꯥꯟꯕꯗꯨꯗ ꯑꯉꯥꯎꯕ ꯑꯃꯒ ꯍꯥꯟꯅ ꯃꯥꯌꯣꯛꯅꯔꯕ ꯑꯗꯨꯃꯥꯏ ꯍꯥꯏꯌꯨ ꯉꯁꯤꯗꯤ ꯊꯥꯗꯣꯏ ꯇꯥꯕ꯭ꯔꯣ ꯆꯥꯛꯁꯪꯗ ꯑꯝꯇ ꯂꯥꯛꯑꯣ ꯍꯣꯏ ꯏꯃꯥ ꯇꯥꯔꯦ ꯏꯆꯦ ꯑꯩ ꯑꯝꯇ ꯀꯩꯅꯣ ꯍꯪꯉꯨꯈꯤꯒꯦ ꯊꯥꯗꯣꯏ ꯍꯦꯛ ꯊꯣꯛꯈꯤꯕꯒ 마ꯁꯨ ꯃꯅꯤꯡꯂꯣꯝꯗ ꯊꯣꯔꯛꯏ ꯑꯗꯨꯕꯨ ꯊꯣꯡꯖꯤꯜ ꯍꯦꯛ ꯀꯥꯟꯊꯣꯔꯛꯄꯒ ꯃꯥꯃꯥ ꯌꯨ ꯊꯛꯏꯔꯣ ꯆꯥꯎꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯤꯗꯥꯛꯇꯨ ꯐꯠ ꯂꯣꯠꯁꯤꯜꯂꯤ ꯀꯔꯥꯏꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯂꯤꯕꯅꯣ ꯅꯠꯇꯦꯗ ꯁꯨꯝ ꯍꯪꯆꯤꯠ ꯂꯥꯡꯉꯝꯕꯅꯤ ꯑꯩ ꯍꯣꯏꯀꯣ ꯃꯥꯃꯥ ꯍꯧꯖꯤꯛꯀꯤꯗꯣ ꯅꯅꯦ ꯍꯣꯏ ꯇꯥꯈꯤ ꯇꯞꯅ ꯉꯥꯡꯉꯨꯅꯤ ꯅꯪꯕꯨ ꯅꯅꯦꯗꯒ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯃꯥꯃꯥ ꯍꯌꯦꯡ ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯃ ꯂꯩꯕꯤꯒꯦꯕ ꯑꯄꯤꯛꯄꯤ ꯃꯌꯥꯗꯨ ꯍꯤꯒꯠꯂꯒ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯉꯦꯛ ꯐꯝꯊꯔꯛꯏ ꯍꯥꯏꯗꯣꯛꯄꯤꯔꯣꯏꯒꯦꯕ ꯃꯥꯃꯥ ꯑꯗꯣ ꯏꯕꯥꯅꯤ ꯊꯛꯃꯤꯟꯅꯁꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩ ꯍꯥꯏꯗꯣꯛꯑꯣꯏꯒꯦꯕ ꯆꯥꯎꯕ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯈꯣꯟꯖꯦꯜꯗꯨꯗꯤ ꯍꯧꯕ ꯌꯥꯗꯕꯅꯤꯅ ꯂꯣꯟꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤꯅ ꯌꯨ ꯊꯛꯅꯕ꯭ꯔꯣ ꯀꯔꯤꯃꯗ ꯈꯨꯄꯥꯛꯁꯤꯡ ꯊꯥꯖꯤꯜꯂꯛꯀꯅꯤ ꯉꯁꯤ ꯃꯄꯥꯒꯨꯝꯕ ꯑꯩꯉꯣꯟꯗ ꯌꯨ ꯊꯛꯃꯤꯟꯅꯁꯤ ꯀꯥꯏ ꯃꯁꯤ ꯃꯊꯣꯡ ꯆꯥꯕ ꯑꯝꯇ ꯍꯥꯏꯔꯛꯇꯦꯅꯦ ꯑꯣ ꯑꯗꯨꯗꯤ ꯏꯅꯦꯗ ꯍꯥꯏꯔꯒꯦꯀꯣ ꯃꯥꯃꯥ ꯍꯩꯃ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯑꯐꯔꯤꯁꯦ ꯅꯪꯕꯨ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯛꯄ꯭ꯔꯣ ꯍꯣꯏ ꯃꯥꯃꯥ ꯁꯤꯖꯤꯟꯅꯩ ꯐꯔꯦ ꯃꯗꯨꯗꯤ ꯌꯥꯝꯗꯤ ꯇꯧꯒꯨꯝꯁꯤꯀꯣ ꯍꯦꯛ ꯍꯦꯟꯖꯤꯜꯂꯨꯕꯗ ꯍꯣꯔꯦꯟ ꯑꯃꯨꯛ ꯅꯅꯦꯅ ꯑꯩꯒꯤ ꯉꯛꯊꯤꯁꯦ ꯁꯞ ꯇꯧꯔꯤ ꯆꯥꯎꯕꯅ ꯌꯨ ꯃꯌꯣꯝꯗ ꯄꯨꯊꯣꯔꯛꯏ ꯊꯛꯄ ꯍꯧꯏ ꯑꯍꯥꯟꯕꯗꯗꯤ ꯑꯅꯤꯗꯨ ꯋꯥ ꯀꯌꯥ ꯉꯥꯡꯅꯔꯝꯗꯦ ꯑꯗꯨꯕꯨ ꯋꯥꯔꯤ ꯁꯥꯟꯅ ꯌꯥꯝ ꯍꯦꯟꯖꯤꯜꯂꯣꯏꯁꯤ ꯍꯥꯏꯗꯅ ꯍꯥꯏꯅꯔꯝꯕꯗꯨꯅ ꯐꯅꯌꯥꯝꯗꯤ ꯇꯥꯁꯤꯟꯅꯈ꯭ꯔꯦ ꯐꯖꯅ ꯉꯥꯎꯔꯦ ꯑꯅꯤꯃꯛ ꯑꯄꯤꯛꯄꯤ ꯃꯃꯤꯠꯀ ꯎꯏꯔꯨꯝ ꯈꯣꯟꯖꯦꯜ ꯏꯐꯥꯏ ꯐꯥꯏꯅ ꯍꯥꯏꯔꯛꯏ ꯃꯥꯃꯥ ꯑꯩ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯄꯤꯔꯣꯏꯀꯣ ꯉꯁꯤꯗꯤ ꯄꯦꯜꯂꯦ ꯃꯥꯃꯥ ꯌꯥꯏ ꯅꯪꯒꯤ ꯃꯥꯃꯅ ꯌꯥꯏꯍꯦ ꯐꯖꯅ ꯆꯜꯂꯤꯍꯦ ꯅꯪꯁꯨ ꯅꯨꯄꯤꯅꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯅꯣꯏ ꯅꯅꯦꯁꯦ ꯃꯁꯥ ꯄꯥꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯌꯥꯝ ꯁꯥꯊꯤꯕꯅꯤꯀꯣ ꯑꯩꯕꯨꯅꯦ ꯃꯥꯅ ꯑꯗꯨꯝ ꯐꯨꯔꯤꯕ ꯈꯨꯖꯤꯟꯅꯒ ꯌꯥꯝ ꯈꯣꯠꯄꯅꯤ ꯇꯨꯗꯨꯗꯨ ꯃꯥꯃꯒꯤ ꯈꯖꯥꯏꯗ ꯇꯥꯔꯤꯕ ꯗꯥꯛ ꯃꯌꯥꯝꯁꯦ ꯅꯅꯦ ꯄꯣꯂꯥꯡꯈꯣꯛ ꯃꯥꯟꯕꯤꯁꯤꯅ ꯈꯣꯠꯂꯤꯅꯤ ꯍꯤꯡꯆꯥꯕꯤꯅꯤ ꯄꯨꯔꯥꯁꯤ ꯃꯥꯃꯁꯤ ꯏꯅꯦꯅ ꯉꯝꯕꯣꯏꯔꯦ
ꯌꯥꯝ ꯁꯥꯊꯤꯕꯒ ꯃꯥꯜꯂꯨꯔꯦ ꯑꯩꯗꯤ ꯑꯗꯨꯕꯨꯗꯤ ꯃꯥꯃꯅ ꯅꯅꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯥꯊꯤꯅ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯃꯟꯕꯒꯤ ꯃꯥꯅ ꯍꯥꯏꯕꯗ ꯏꯜꯂꯤꯕꯅꯤ ꯃꯥꯅ ꯄꯨꯔꯁꯨ ꯈꯨꯠꯆꯤꯟꯅ ꯈꯣꯠꯂꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯤꯕꯅꯤ ꯅꯨꯡꯁꯤꯗꯕꯒ ꯑꯣꯏꯔꯝꯃꯗꯤꯅꯦ ꯑꯩꯅ ꯑꯣꯏꯅ ꯐꯨꯗꯧꯔꯤꯅꯦ ꯃꯁꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯨꯗ ꯑꯔꯨꯕꯤ ꯈꯨꯖꯥꯝ ꯍꯩꯗꯣꯛꯄ ꯍꯦꯛ ꯊꯣꯔꯛꯏ ꯍꯩꯃꯥ ꯀꯔꯤꯅꯣ ꯇꯧꯔꯝꯃꯤꯁꯤꯗꯤ ꯈꯣꯟꯖꯦꯜꯗꯨꯗ ꯆꯥꯎꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯌꯦꯡꯂꯛꯏ ꯑꯄꯤꯛꯄꯤꯗꯤ ꯊꯋꯥꯒ ꯁꯥꯕꯤꯗꯦ ꯃꯃꯥ ꯈꯤꯇꯪꯗ ꯌꯥꯝꯕ ꯅꯠꯇꯦꯗ ꯋꯥꯗꯨꯒ ꯂꯣꯏꯗ꯭ꯔꯤ ꯑꯔꯨꯕꯤ ꯁꯥꯎꯅꯤꯡꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯀꯣꯝꯄꯥꯛꯇꯨꯅ ꯆꯥꯎꯕꯒꯤ ꯌꯥꯡꯂꯦꯟꯗꯨꯗ ꯀꯟꯅ ꯍꯦꯛꯇ ꯊꯣꯝꯈꯤ ꯑꯌꯣ ꯁꯤꯔꯤ ꯑꯩ ꯅꯥꯏꯅꯦ ꯅꯪ ꯐꯔꯝꯃꯅꯤ ꯁꯤ ꯑꯣꯏꯔꯗꯤ ꯅꯪ ꯊꯛꯈꯣꯗꯅ ꯌꯨꯗꯣ ꯑꯉꯥꯡꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯍꯧꯔꯒ ꯌꯨ ꯄꯤꯊꯛꯏꯕꯅꯦꯕ ꯍꯩ ꯑꯩꯅ ꯅꯠꯇꯦꯅꯦ ꯅꯪ ꯍꯣꯏ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤꯅꯦ ꯉꯁꯤ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯔꯣꯏ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈ꯭ꯔ ꯆꯠꯂꯨ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯆꯥꯎꯕ ꯁꯨꯛꯇꯣꯛꯇꯅ ꯆꯪꯈ꯭ꯔꯦ ꯑꯄꯤꯛꯄꯤ ꯃꯣꯂꯤ ꯑꯔꯨꯕꯤꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯤꯅꯦ ꯃꯥꯃꯅ ꯅꯠꯇꯦ ꯑꯩꯅ ꯊꯛꯀꯦꯅ ꯊꯛꯄꯅꯦꯕ ꯑꯩ ꯃꯇꯨꯡ ꯇꯧꯔꯣꯏꯒꯤ ꯁꯨꯃꯥꯏꯅ ꯅꯪ ꯁꯤ ꯅꯨꯄꯤꯅꯤꯅꯦ ꯏꯕꯦꯝꯃ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯨꯄꯥꯒ ꯃꯥꯟꯅꯅ ꯆꯠꯀꯦ ꯍꯥꯏꯕꯗꯤ ꯅꯪ ꯈꯟꯒꯅꯨꯀꯣ ꯃꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯋꯥꯈꯜꯅꯤ ꯐꯔꯦ ꯂꯥꯎ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯨꯔꯁꯤ ꯍꯣꯏꯅꯦꯅꯦ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈꯤ ꯑꯄꯤꯛꯄꯤ ꯄꯥꯔꯤꯒꯤ ꯅꯥꯛꯇꯒ ꯆꯠꯈꯤꯗ꯭ꯔꯤ ꯑꯅꯝꯕ ꯃꯇꯝꯗ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯒ ꯃꯥꯅꯁꯨ ꯃꯇꯦꯡꯒ ꯌꯥꯝ ꯄꯥꯡꯁꯤꯜꯂꯤ ꯍꯟꯗꯛꯇꯤ ꯌꯨꯝꯗꯨꯗ ꯂꯩꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯨꯁꯨ ꯑꯣꯏꯈ꯭ꯔꯦ ꯑꯌꯨꯛ ꯑꯃꯅꯤ ꯑꯄꯤꯛꯄꯤ ꯕꯥꯜꯇꯤꯟꯗꯨꯃ ꯄꯥꯏꯔꯒ ꯁꯣꯔꯣꯛ ꯋꯥꯡꯃꯗꯒꯤ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄꯅꯤ ꯏꯃꯥ ꯈꯪꯉꯤꯅꯦ ꯖꯥꯕꯣ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯄꯥꯔꯤ ꯃꯃꯤꯠꯇꯨꯅ ꯇꯥꯇꯨ ꯑꯄꯤꯛꯄꯤꯗ ꯌꯦꯡꯂꯛꯏ ꯋꯥ ꯑꯃꯠꯇꯗꯤ ꯈꯨꯝꯂꯛꯇꯦ ꯑꯄꯤꯛꯄꯤꯁꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯊꯩꯗꯨꯅ ꯆꯠꯂꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ ꯄꯥꯔꯤꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯄꯅꯤ ꯑꯄꯤꯛꯄꯤꯁꯨ ꯆꯠꯂꯝꯕꯗꯨ ꯂꯦꯞꯇꯨꯅ ꯈꯖꯤꯛ ꯉꯛꯂꯞ ꯇꯧꯅ ꯃꯃꯥꯏ ꯑꯃꯨꯛ ꯍꯟꯅ ꯂꯩꯊꯣꯔꯛꯏ ꯅꯪꯕꯨ ꯑꯩ ꯈꯪꯕ꯭ꯔꯥ ꯄꯥꯔꯤꯁꯨ ꯃꯀꯣꯛ ꯅꯣꯝꯂꯒ ꯀꯃꯥꯏ ꯈꯪꯉꯤꯕ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒ ꯑꯩꯒꯤ ꯉꯥꯃꯨꯛ ꯃꯌꯥꯝ ꯄꯤꯕꯗꯨ ꯅꯪꯅ ꯑꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯤꯡ ꯀꯩ ꯀꯧꯕ ꯑꯄꯤꯛꯄꯤ ꯅꯣꯛꯐꯦꯠꯀ ꯇꯧ ꯅꯪꯗꯤ ꯑꯩ ꯁꯤꯗ ꯂꯩꯌꯦꯅ ꯀꯃꯥꯏ ꯈꯪꯉꯤꯕ ꯄꯥꯔꯤ ꯍꯟꯗꯛꯇꯤ ꯈꯨꯝꯂꯛꯇꯦ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯔꯣꯏ ꯅꯪꯒꯤ ꯅꯥꯛꯇꯁꯨ ꯂꯥꯛꯑꯔꯣꯏ ꯀꯩꯒꯤ ꯂꯥꯛꯑꯔꯣꯏ ꯑꯩ ꯆꯪꯉꯒꯦ ꯅꯪꯁꯨ ꯍꯜꯂꯣ ꯁꯤꯗꯒ ꯂꯩꯖꯅꯨ ꯆꯠꯂꯣꯀꯣ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯊꯣꯛꯄ ꯏꯁꯤꯡꯗꯨ ꯁꯣꯛꯂꯒ ꯆꯪꯈ꯭ꯔꯦ ꯄꯥꯔꯤ ꯋꯥ ꯑꯃꯗꯤ ꯍꯥꯏꯕꯁꯨ ꯉꯝꯍꯧꯗ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯄꯥꯔꯤꯗꯤ ꯀꯣꯟꯊꯣꯡ ꯃꯌꯥꯗ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯍꯦꯛꯇ ꯂꯩꯔꯝꯕ ꯊꯦꯡꯅꯔꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯁꯨ ꯉꯥꯡꯗꯦ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛꯇꯤ ꯌꯦꯡꯉꯤ ꯑꯄꯤꯛꯄꯤ ꯎꯔꯁꯨ ꯎꯁꯤꯟꯅꯗ ꯊꯩꯗꯨꯅ ꯑꯗꯨꯝ ꯆꯠꯂꯤ ꯄꯥꯔꯤꯁꯨ ꯋꯥ ꯑꯃꯗꯤ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯉꯝꯗ ꯑꯗꯨꯝ ꯂꯩꯍꯧꯈꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯅꯕ ꯃꯇꯝꯗꯨꯗꯅꯤ ꯆꯥꯎꯕꯅ ꯍꯥꯏꯔꯛꯏ ꯑꯁꯤꯒꯤ ꯄꯥꯔꯤ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥꯁꯤꯕꯨ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗꯁꯨ ꯌꯧꯁꯤꯜꯂꯦꯅꯦ ꯑꯩꯅ ꯑꯌꯨꯛ ꯉꯟꯇꯥ ꯊꯕꯛ ꯊꯣꯛꯄ ꯈꯨꯗꯤꯡ ꯑꯗꯨꯝ ꯍꯦꯛ ꯂꯩꯔꯝꯃꯤ ꯁꯨꯕ ꯅꯣꯡꯃ ꯀꯟꯈ꯭ꯔꯕ ꯑꯉꯥꯡ ꯂꯥꯏꯅ ꯍꯦꯛ ꯃꯥꯡꯉꯤꯗ ꯅꯨꯡꯉꯥꯏꯇꯦ ꯑꯁꯣꯟꯕꯤ ꯃꯕꯣꯛꯇꯨꯅꯦ ꯃꯥ ꯁꯦꯟꯅꯕꯗ ꯋꯥꯖꯔꯕꯅꯤ ꯃꯇꯨꯃꯁꯨ ꯅꯣꯏ ꯆꯠꯊꯣꯛꯄꯗ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ ꯏꯆꯥ ꯃꯤ ꯐꯠꯇꯕ ꯌꯥꯝ ꯂꯩ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯍꯣꯔꯦꯟ ꯃꯣꯏ ꯃꯄꯥꯅ ꯊꯕꯛ ꯊꯣꯛꯄꯗꯅꯦ ꯈꯔ ꯊꯦꯝꯃꯒ ꯑꯝꯇ ꯆꯠꯍꯟꯈꯣꯕ ꯑꯉꯥꯡꯁꯤꯡꯁꯤ ꯂꯣꯏꯅ ꯀꯤꯅꯔꯕꯅꯤ ꯑꯉꯥꯎꯕꯁꯤꯗ ꯑꯩꯅꯕꯨ ꯀꯔꯤ ꯍꯥꯏꯔꯨꯗꯣꯏꯅꯣꯅꯦ ꯋꯥꯈꯜ ꯇꯥꯕ ꯑꯣꯏꯔꯗꯤ ꯏꯔꯦꯟꯅ ꯍꯥꯏꯕ ꯌꯥꯕ ꯑꯍꯜ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨ ꯑꯄꯤꯛꯄꯤ ꯑꯁꯨꯝ ꯇꯥꯁꯤꯜꯂꯤ ꯋꯥꯈꯜꯗꯁꯨ ꯃꯊꯟꯇ ꯈꯜꯂꯤ ꯑꯩꯅ ꯃꯥꯒꯤ ꯅꯥꯛꯇ ꯆꯠꯇꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯅꯤ ꯃꯥꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯔꯕꯖꯥꯠꯅꯣ ꯍꯣꯔꯦꯟꯗꯤ ꯊꯣꯛꯑꯒ ꯍꯪꯉꯒꯦ ꯅꯨꯡꯊꯤꯜ ꯇꯥꯂꯛꯀꯤ ꯃꯤ ꯈꯔ ꯂꯠꯄ ꯇꯥꯟꯖꯥꯗꯣ ꯂꯧꯔꯒ ꯑꯄꯤꯛꯄꯤ ꯇꯨꯃꯤꯟꯅ ꯊꯥꯗꯣꯏ ꯑꯣꯏꯗ꯭ꯔꯤꯉꯩ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯊꯣꯔꯛꯏ ꯄꯥꯔꯤꯁꯨ ꯀꯣꯟꯊꯣꯡ ꯃꯌꯥꯗꯨꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯄꯤꯛꯄꯤ ꯎꯕꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯌꯦꯡꯂꯛꯏ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯤ ꯑꯩꯅ ꯁꯤꯗ ꯂꯥꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯝꯇ ꯆꯠꯂꯣꯕ ꯁꯤꯗ ꯂꯩꯒꯅꯨ ꯄꯥꯔꯤ ꯇꯍꯥ ꯃꯥꯒꯤ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯈꯥꯎ ꯑꯗꯨꯗꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯃꯆꯥ ꯑꯃ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯀꯤꯔꯞ ꯇꯧꯅ ꯑꯄꯤꯛꯄꯤꯗ ꯌꯦꯡꯗꯨꯅ ꯂꯤꯛꯇꯨ ꯄꯤꯔꯛꯏ ꯁꯤ ꯅꯪꯒꯤ ꯅꯠꯇ꯭ꯔꯣ ꯑꯄꯤꯛꯄꯤ ꯉꯛꯅ ꯁꯤꯗꯤ ꯑꯩꯒꯤꯅꯤ ꯑꯩꯅ ꯃꯥꯡꯈ꯭ꯔꯦꯅ ꯅꯍꯥꯟꯗꯒꯤ ꯊꯤꯔꯤꯅꯤ ꯑꯌꯥ ꯅꯪꯅ ꯅꯍꯥꯟ ꯀꯟꯅ ꯆꯦꯟꯈꯤꯕꯗꯣ ꯑꯗꯨꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯑꯩꯅ ꯈꯨꯟꯖꯤꯟꯕꯅꯤ ꯅꯪꯉꯣꯟꯗ ꯄꯤꯒꯦꯅ ꯑꯗꯨꯒ ꯅꯪꯗꯤ ꯂꯥꯛꯁꯨ ꯂꯥꯛꯈꯤꯗ꯭ꯔꯤ
lik adu piram pari satkhre apikpi tumin chap leptuna nupaduna satkibadu yenglaga lehawi numit sigi numidangni thaza hoida ngasi si sagai sak chanaba masili mama hoi mabung hoisu mayamga punduna leiki madugi asingba tanjadu bu lauraga thaza mayumdagi lona senthorak pari hoigi yum tamna selai sor thabet thabet hon sumang tamna sensilai tung handuna so amu pakhatna yengsai abo lembi tabro abo kana oirabano ik thaza isudi mafam sida kamdauna abo ta paridi ai magam wari saki madi tum thaki bada ngai nangbu nama hoina gu hodro stila isibo yaradi nang amukta satkro abok warauga nu thasa aigi isugi khanbiraga nang hankro abok nanya isugi mafamda khutlon aduna haije nang satkro nang maga unarano maduna karisu kanaba phangdaroi thaza sintharakliba mapidu khutuna phatna thuksai phari abokna yadrabanina ai maga unarroige adu abo ai ta parina wakal tarak ngai ki ai yamana maram oiraka ma ba sumno yan ki ba mana tana ai kana ka sulu ba thaza makuta siri bu kudok tu lokthok laga khambi da sinare siabo hausikti aina toina lakna abo hoigi mateng pang sungaptre sina abo hoigi asin balakpada mateng khasi koina na ba ai satluki ge abo na da yekna layu ko wahai do hairam thaza amuk senthokre khambi na kauba su khumlamtri khambi yam nungai tana dum lehauki mathangi numituni apikpi na pari gi manak chalusi haidana thadoi puraga lai pari na hehek leiganba heibong pambi manak tu yorakpadadi pari leiramtri leitini kai sakhraza ije la kani khangbagi ki dana galoi khrazalo oiram mo henang sududi imai achaye nangde ho sargi lisabi mingdom da khangzage dana karom dagino lakpagi khongburoi khrado magi manak se laklam lakpa su yawi lakpa nokrem haigrem na duna mina minghanglaga kumdrisibu fazaina pongiro apikpi sauningna mamitu khana lupa singna duda yenglai mataudu khangba thadoina apikpi bu phathai yamba karam thainabi masimadi aigi oidi yadre he ai sabi mangda leplibi nabungo si kanano khangjarab khulsida khwaidagi senjau paiba nupani ne mase nang wakhalamadi khaluko apikpi su handakti khumlai ado ai kaido haibano thutlaw khul masasida aidi senjau paiba mini na muklibani ne namai du tumi kai gidi haide sakta singduga nupi daga laknadana nasak singdo misel dam tan yengu su jaloi bungo hando saida chatke adu lakpana lambi thachili migi khulsi laklaga adu kyam pongi dubo nang nasadi silka yam paiba mi nupi nang na adu yam nang haigat pa ai kanano haibasi nang khangdra male ne ai se tawgida ngam nupa nang simasu khangji chathoy amta asaktuga sago lukra be man khai nang na du hairaga aina kirani khalira lekai da nupi masak fazaba kana lai karai da kari lai haidana hui angau badana koisa salaga thiba kangbu du ni noise noigi thutlaw badap naw du naga apikpi aina ne kibi ge daw nate engona sanaga da bunate he kibi daw nate aina noigu masidi ne aigi minai oyuna lemda pirasu pamjade he thadoi su handakti noki yausile aikhoi chena nairi lakoi kangbu do handakti asawbagi pallankre makhoi mayam sangdana apikpi bu ikoi sinduna thamki miga mata leitre wazaw ngangluba nupidu haujikta da khazik mi paiba ma poklai adubu uthokte nupa ma sangsilak apikpi gi kudangdu tap hekta paire apikpi su handuna nupa du da khupakna thazi thadoi mihulga suji pakatpana je chalorasi noi du mai tongnu ko tongnoi sini adubu karomdagi no pari laktuna nupi ani dugi mangda lepkhre nupa singdu ngakna pari de yenglai pari makutta yotum amasu pairi mamituna khana nupa singdu da yenglai lakpu usitana noklai is nupi mangda akan sari bai duni hai angoba nangi sibu ai khoi da ki haliro ha kizai ni kamai tawni sidi handose matam mangale nang hairaga pari bu inthoke tawi adubu pari handokte lakpa sauningna pari gi maida kinduna amuktang thinjili
ꯄꯥꯔꯤꯁꯨ ꯉꯁꯤꯗꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡ ꯑꯃꯗ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯌꯣꯠꯇꯨꯝꯗꯨꯅ ꯂꯥꯛꯄꯗ ꯊꯣꯝꯒꯗꯕꯒꯤ ꯍꯦꯛꯇ ꯄꯥꯏꯁꯤꯜꯂꯤ꯫ ꯃꯌꯥꯝꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅꯗꯨꯅ ꯂꯣꯏꯅ ꯍꯟꯗꯣꯛꯅꯩ꯫ ꯂꯥꯛꯄꯁꯨ ꯋꯥ ꯉꯥꯡꯂꯝꯕꯗꯨ ꯂꯦꯞꯈꯤ, ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯑꯁ ꯏꯌꯥꯝꯕ ꯆꯠꯂꯨꯔꯁꯤ, ꯃꯥꯗꯤ ꯑꯉꯥꯎꯕꯅꯤꯅ ꯑꯃꯨꯛ ꯊꯣꯝꯃꯛꯇꯅ ꯁꯣꯏꯗꯅ ꯁꯤꯟꯅꯕ ꯇꯥꯔꯦ ꯑꯩꯈꯣꯏ꯫ ꯂꯥꯛꯄ ꯄꯥꯔꯤꯗ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯝꯗꯨꯅ ꯁꯥꯎꯅ ꯃꯥꯒꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡꯗꯨꯒ ꯆꯠꯈ꯭ꯔꯦ꯫ ꯄꯥꯔꯤ ꯂꯥꯛꯄꯅ ꯈꯨꯇꯨꯝꯅ ꯊꯤꯜꯂꯝꯕꯒꯤ ꯆꯤꯟꯕꯥꯜꯗꯨ ꯈꯔ ꯇꯠꯂꯤ, ꯏ ꯊꯣꯛꯂꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯑꯄꯤꯛꯄꯤ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯊꯥꯗꯣꯏꯅ ꯈꯥꯝꯃꯤ꯫ ꯀꯥꯏꯗꯅꯣ ꯏꯆꯦ? ꯃꯥꯒꯤ ꯇꯨꯡ ꯏꯟꯅꯔꯨꯁꯤ, ꯃꯃꯥꯏꯗꯣ ꯁꯣꯛꯄ ꯃꯥꯜꯂꯦꯕ꯫ ꯉꯁꯤꯒꯤꯗꯤ ꯏꯟꯅꯔꯒꯨꯝꯁꯤ, ꯑꯩ ꯃꯤꯍꯨꯜꯒꯁꯤ ꯌꯥꯎꯗ꯭ꯔꯤ, ꯍꯌꯦꯡ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯨꯔꯁꯦꯕ꯫ ꯊꯥꯗꯣꯏꯒꯤ ꯋꯥꯗꯨ ꯑꯄꯤꯛꯄꯤꯁꯨ ꯌꯥꯔꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯥꯔꯤꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯊꯥꯗꯣꯏ, ꯃꯤꯕꯨ ꯑꯝꯇ ꯂꯩꯕ ꯎꯗꯦꯗ꯫ ꯂꯩꯔꯝꯒꯅꯤꯗ, ꯊꯣꯡ ꯍꯥꯡꯉꯤꯁꯤꯗꯤ꯫ ꯍꯥꯏꯅꯔꯤꯉꯩ ꯈꯝꯕꯤ ꯌꯦꯅꯈꯥꯗꯒꯤ ꯃꯣꯂꯤ ꯃꯣꯂꯤ ꯊꯣꯔꯛꯏ꯫ ꯍꯩꯃ, ꯅꯈꯣꯏꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯏꯕꯦꯝꯃ? ꯑꯕꯣ, ꯑꯩꯁꯦ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯊꯥꯡꯖꯝꯒꯤ ꯆꯥꯎꯕꯒꯤ ꯃꯆꯥꯅꯤ꯫ ꯁꯤꯅ ꯁꯍꯔꯗꯒꯤ ꯑꯩꯈꯣꯏ ꯏꯆꯦꯅꯤ, ꯁꯤꯗ ꯂꯥꯛꯄ꯫ ꯏꯆꯦ, ꯂꯩꯁꯥꯕꯤ ꯐꯥꯔꯦꯅꯤ ꯏꯁꯨꯗꯤ꯫ ꯑꯗꯣ ꯅꯈꯣꯏꯅ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦ? ꯇꯥ ꯄꯥꯔꯤ ꯎꯅꯒꯦꯅ ꯂꯥꯛꯏꯅꯦꯕꯣ? ꯍꯥ, ꯃꯥꯗꯤ ꯀꯩꯒꯤ? ꯉꯔꯥꯡꯅꯦ ꯑꯩꯈꯣꯏꯁꯦ ꯏꯕꯥꯅꯤꯗ ꯉꯥꯎꯁꯤꯟꯅꯕ ꯄꯥꯈꯪ ꯈꯔꯅ ꯀꯔꯟ ꯇꯥꯗꯣꯏꯒꯤ ꯇꯧꯕ, ꯑꯗꯨꯗ ꯇꯥ ꯄꯥꯔꯤꯅ ꯀꯟꯕꯤꯔꯤꯅꯤ꯫ ꯑꯗ ꯑꯩꯈꯣꯏ ꯆꯦꯁꯤꯅ ꯇꯥ ꯄꯥꯔꯤꯗ ꯋꯥ ꯑꯝꯇ ꯁꯨꯝ ꯍꯥꯏꯅꯤꯡꯉꯦꯅ ꯂꯥꯛꯏꯅꯤ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯕꯨ ꯚꯥꯞ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯋꯥꯅꯤ꯫ ꯍꯟꯗꯛꯇꯤ ꯑꯄꯤꯛꯄꯤꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯗꯣꯏꯅ ꯍꯥꯏꯁꯦ ꯆꯨꯝꯃꯦꯕꯣ, ꯊꯣꯏꯗꯣꯛꯄ ꯋꯥ ꯍꯥꯏꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯎꯅꯔꯝꯒꯦ ꯇꯧꯖꯕꯅꯤ꯫ ꯃꯥꯕꯨ ꯂꯩꯈꯤꯕ꯭ꯔꯣ? ꯂꯩꯈꯤꯕꯅꯤ, ꯑꯕꯣꯛ ꯀꯧꯊꯣꯔꯛꯀꯦ꯫ ꯋꯥꯔꯤꯕꯨ ꯁꯥꯟꯅꯕ ꯌꯥꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯌꯨꯝꯒꯤ ꯐꯤꯕꯝꯁꯤꯒ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ꯫ ꯃꯥꯡꯒꯣꯜꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯃꯨ꯫ ꯈꯥꯝꯕꯤ ꯆꯪꯈ꯭ꯔꯕꯗ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯃꯥꯡꯒꯣꯜꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ꯫ ꯀꯨꯏꯗꯦ ꯄꯥꯔꯤ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯑꯄꯤꯛꯄꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯅꯣꯛꯃꯤ ꯍꯥꯏ꯫ ꯑꯩ ꯈꯪꯉꯤꯕꯣ? ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯨꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯑꯃꯇꯪ ꯍꯥꯏꯖꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯄꯥꯔꯤ ꯈꯨꯝꯂꯛꯇꯦ꯫ ꯑꯄꯤꯛꯄꯤꯁꯨ ꯋꯥ ꯉꯥꯡꯐꯝ ꯈꯪꯗꯗꯅ ꯑꯃꯨꯛ ꯂꯩ꯫ ꯊꯥꯗꯣꯏꯅ, ꯏꯆꯦ ꯑꯗꯨꯗꯤ ꯆꯠꯂꯁꯦ, ꯄꯣꯠꯇꯣ ꯄꯤꯔꯝꯃꯣ꯫ ꯁꯦ ꯆꯥꯅꯕ ꯀꯩꯅꯣ ꯈꯔ ꯄꯨꯔꯛꯄꯅꯤ꯫ ꯑꯩ ꯂꯧꯔꯣꯏ꯫ ꯑꯁ ꯀꯣꯛ ꯂꯧꯁꯤꯜꯂꯨꯁꯦ, ꯑꯃꯨꯛ ꯏꯀꯥꯏꯔꯤ ꯃꯥꯜꯂꯦ꯫ ꯍꯌꯦꯡꯗꯤꯅꯦ ꯍꯩꯕꯣꯡ ꯃꯈꯣꯡꯗ ꯂꯩꯔꯝꯃꯨ, ꯑꯩ ꯂꯥꯛꯀꯅꯤ꯫ ꯂꯩꯔꯝꯗ ꯌꯥꯔꯣꯏꯀꯣ? ꯋꯥꯔꯤ ꯁꯥꯟꯅꯁꯦꯕ, ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯂꯩꯍꯧꯔꯣ꯫ ꯄꯣꯠꯇꯨꯃ ꯅꯝꯗꯅ ꯄꯥꯔꯤꯗ ꯄꯤꯁꯤꯜꯂꯝ ꯅꯨꯄꯤ ꯑꯅꯤꯗꯨ ꯊꯣꯔꯛꯏ꯫ ꯀꯣꯟꯊꯣꯡ ꯃꯄꯥ ꯌꯧꯔꯛꯄꯗ ꯂꯧꯕꯨꯛꯇ ꯊꯔꯣꯏ ꯈꯨꯜꯂꯨꯔꯒ ꯍꯜꯂꯛꯄ ꯂꯦꯝꯕꯤꯒꯁꯨ ꯊꯩꯅꯩ꯫ ꯂꯩꯁꯥꯕꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯀꯦꯕ ꯃꯧꯕꯗꯨꯅ ꯐꯪꯖꯗ꯭ꯔꯕꯅꯤ꯫ ꯋꯥꯗꯤ ꯉꯥꯡꯅꯗꯦ ꯍꯥꯏꯕꯨ ꯑꯍꯨꯝꯗꯨ ꯉꯛꯅꯗꯤ ꯌꯦꯡꯅꯩ꯫ ꯑꯄꯤꯛꯄꯤꯅ, ꯍꯧꯖꯤꯛꯀꯤꯗꯨꯅ ꯃꯆꯟꯅꯨꯄꯤ ꯍꯥꯏꯗꯨꯔꯣ? ꯃꯥꯅꯤ, ꯇꯥ ꯄꯥꯔꯤꯅ ꯍꯦꯛ ꯉꯥꯎꯈꯤꯕꯗꯒꯤꯅꯤ꯫ ꯃꯆꯟꯅꯨꯄꯤꯁꯤꯅ ꯊꯔꯣꯏꯕꯨ ꯈꯨꯟꯕꯋꯣ ꯉꯥꯕꯨ ꯐꯥꯕꯋꯣ ꯇꯧꯔꯒ ꯏꯃꯨꯡ ꯄꯨꯔꯒ ꯂꯩꯔꯦ ꯍꯥꯏꯕꯅꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯇꯦꯡ ꯈꯔꯗꯤ ꯄꯥꯡꯒꯦ ꯈꯜꯂꯤ꯫ ꯏꯆꯦꯅꯔꯣ ꯍꯥꯏꯁꯦ? ꯍꯣꯏ, ꯃꯣꯏ ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ꯫ ꯑꯩꯈꯣꯏ ꯆꯦꯁꯦ ꯈꯔ ꯂꯥꯡꯖꯔꯁꯨ ꯄꯨꯛꯆꯦꯜꯒꯗꯤ ꯌꯥꯝ ꯆꯥꯎꯏꯀꯣ꯫ ꯁꯛꯅ ꯁꯛ ꯐꯖꯔꯤꯕ, ꯀꯜꯂꯛꯆꯩꯗꯀꯣ꯫ ꯏꯁ ꯌꯥꯔꯦ ꯅꯪꯁꯨ, ꯍꯦꯟꯖꯤꯜꯂꯤ ꯌꯥꯝ꯫ ꯃꯇꯝ ꯃꯥꯗꯤ ꯈꯥꯝꯕ ꯌꯥꯗ ꯑꯗꯨꯝ ꯆꯠꯈꯤꯕꯅ ꯃꯤꯀꯨꯞꯁꯤꯡꯗꯨ ꯑꯁꯨꯝ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯌꯧꯔꯛꯈꯤ꯫ ꯑꯄꯤꯛꯄꯤꯗꯤ ꯃꯇꯝ ꯃꯥꯕꯨ ꯑꯗꯨꯛ ꯉꯥꯏꯉꯝꯈꯤꯗꯦ꯫ ꯃꯃꯤꯠꯇ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯎꯔꯒ ꯁꯨꯝ ꯂꯩꯈ꯭ꯔꯦ꯫ ꯃꯉꯥꯎ ꯑꯗꯨꯛ ꯊꯤꯕ ꯃꯇꯧꯗꯨꯒ ꯂꯣꯏꯅꯅ ꯅꯣꯛꯃꯤ ꯉꯁꯤ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯥꯗꯨꯒꯤ ꯅꯥꯛꯇ ꯆꯦꯜꯂꯛꯏ꯫ ꯄꯥꯔꯤꯁꯨ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯏꯁ, ꯑꯩ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯔꯣ? ꯄꯥꯔꯤ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ ꯍꯥꯟꯅꯒꯣ꯫ ꯑꯗꯣ ꯏꯕꯥꯅꯤ ꯇꯤꯟꯅꯔꯁꯤ, ꯑꯩꯗꯤ ꯃꯔꯨꯞ ꯑꯝꯇꯁꯨ ꯂꯩꯖꯗꯦ꯫ ꯅꯪꯒ ꯇꯤꯟꯅꯔꯁꯦꯕ ꯀꯣ? ꯄꯥꯔꯤ ꯍꯟꯗꯛꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯑꯁ, ꯋꯥꯗꯣ ꯈꯔ ꯉꯥꯡꯉꯣ ꯍꯥꯏꯕ, ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤꯅꯦ ꯅꯪ ꯅꯨꯄꯤꯒ ꯑꯝꯇ ꯐꯪꯉꯔꯣꯏ꯫ ꯅꯪꯗꯤ ꯌꯨ ꯊꯛꯏ, ꯑꯩ ꯉꯝꯃꯣꯏ ꯇꯤꯟꯅꯕ꯫ ꯈꯣꯡꯒ꯭ꯔꯥꯎꯁꯨ ꯁꯦꯠꯂꯤ ꯅꯪ꯫ ꯑꯩ ꯌꯨ ꯊꯛꯄꯤ ꯅꯨꯄꯤꯒ ꯇꯤꯟꯅꯕ ꯇꯜꯂꯤ꯫ ꯑꯄꯤꯛꯄꯤ ꯈꯖꯤꯛ ꯏꯀꯥꯏꯔꯞ ꯇꯧꯏ꯫ ꯏꯁ, ꯑꯗꯨꯒꯤꯕꯨ ꯊꯥꯔꯣꯏꯌꯦ꯫ ꯍꯌꯦꯡ ꯂꯥꯛꯄꯗꯗꯤꯅꯦ ꯑꯩ ꯐꯅꯦꯛ ꯁꯦꯠꯂꯛꯀꯦꯕ꯫ ꯅꯪꯅ ꯍꯥꯏꯕ ꯏꯟꯕꯤꯒꯦꯕ꯫ ꯊꯤꯅꯁꯤꯀꯣ? ꯍꯣꯏ꯫ ꯑꯄꯤꯛꯄꯤ ꯅꯣꯛꯆꯩ꯫ ꯑꯗꯣ ꯏꯕꯥꯅꯤ ꯇꯤꯟꯅꯔꯕꯅꯤꯅ ꯑꯩꯉꯣꯟꯗꯗꯤ ꯅꯪ ꯀꯩ ꯀꯧꯗꯣꯏꯕ? ꯄꯥꯔꯤ ꯈꯪꯗꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯍꯥꯏꯔꯛꯏ꯫ ꯑꯩꯗꯤꯅꯦ ꯔꯥꯖꯀꯨꯃꯥꯔ ꯁꯥꯒꯩꯅꯦꯕꯀꯣ꯫ ꯑꯩꯉꯣꯟꯗ ꯃꯖꯥꯏꯕꯦꯝꯃ ꯀꯧꯗꯧꯕ꯫ ꯑꯣ, ꯑꯩꯅꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤ ꯀꯧꯅꯤ ꯑꯗꯨꯗꯤ? ꯈꯪꯗꯦꯕꯣ꯫ ꯑꯄꯤꯛꯄꯤ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ, ꯅꯣꯛꯐꯦꯠꯀ ꯇꯧꯖꯩ꯫
ꯄꯥꯝꯃꯨꯕ ꯀꯧꯔꯒꯦ ꯑꯩꯅ ꯄꯥꯝꯃꯨꯕ ꯀꯧꯔꯗꯤ ꯅꯪ ꯈꯨꯝꯃꯧꯀꯣ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯅ ꯃꯖꯥꯏꯕꯦꯝꯃ ꯀꯧꯔꯀꯥꯟꯗ ꯅꯪꯁꯨ ꯈꯨꯝꯃꯛꯇꯣꯏꯔꯣ ꯍꯣꯏ ꯈꯨꯝꯃꯛꯇꯣꯏꯅꯤ ꯄꯥꯔꯤ ꯊꯥꯖꯗꯕ ꯃꯇꯧ ꯑꯃꯗ ꯉꯁꯤꯗꯤ ꯈꯖꯤꯛ ꯅꯣꯛꯂꯛꯏ ꯅꯨꯄꯥꯗꯨꯒꯤ ꯈꯖꯤꯛ ꯍꯣꯡꯂꯛꯄ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯃꯥꯁꯨ ꯃꯊꯟꯇ ꯅꯣꯛꯆꯔꯛꯏ ꯅꯨꯃꯤꯗꯥꯡꯅꯤ ꯆꯥꯛ ꯇꯣꯛꯂ ꯃꯇꯨꯡꯅꯤ ꯑꯔꯨꯕꯤ ꯍꯣꯏꯗꯤ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯃꯪꯒꯣꯜꯒꯤ ꯗꯥꯔꯤꯗꯨꯗ ꯐꯝꯂꯒ ꯋꯥꯔꯤ ꯆꯤꯛꯊꯅꯔꯤ ꯊꯥꯗꯣꯏ ꯀꯩ ꯍꯥꯏꯒꯦ ꯏꯆꯦ ꯄꯥꯝꯃꯨꯕꯗꯣ ꯃꯥꯗꯣ ꯐꯖꯅ ꯂꯥꯌꯦꯡ ꯆꯠꯊꯔꯗꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯉꯝꯅꯤꯀꯣ ꯍꯥ ꯄꯥꯝꯃꯨꯕ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯏꯆꯦ ꯄꯥꯝꯃꯨꯕ ꯍꯥꯏꯕ ꯅꯠꯇꯦꯍꯦ ꯅꯪꯁꯨ ꯇꯥ ꯄꯥꯔꯤꯕꯨ ꯍꯥꯏꯕꯅꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯔꯗꯅ ꯑꯣ ꯈꯪꯗꯦꯗ ꯐꯔꯛꯀꯗ꯭ꯔꯅꯦ ꯑꯗꯨ ꯏꯆꯦ ꯅꯪꯅ ꯇꯥ ꯄꯥꯔꯤꯒꯤ ꯑꯁꯨꯛ ꯌꯥꯝ ꯋꯥꯕꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯆꯦꯁꯦ ꯍꯟꯗꯛ ꯃꯔꯛ ꯌꯥꯝ ꯍꯣꯡꯉꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯑꯩ ꯁꯤꯡꯅꯩꯀꯣ ꯑꯩꯕꯨ ꯍꯣꯡꯉꯕꯅꯦ ꯍꯣꯏ ꯑꯗꯨ ꯊꯥꯗꯣꯏ ꯍꯌꯦꯡꯗꯤ ꯑꯩ ꯐꯅꯦꯛ ꯁꯦꯠꯀꯦ ꯑꯦ ꯍꯩꯅꯒꯗ꯭ꯔꯣ ꯏꯆꯦꯕꯣ ꯍꯩꯅꯅꯤꯍꯦ ꯍꯩꯅꯤ ꯑꯩ ꯁꯦꯠꯂꯣꯏ ꯁꯦꯠꯇꯕꯅꯤ ꯑꯁ ꯏꯆꯦ ꯇꯨꯝꯃꯨꯔꯁꯤꯗ ꯇꯨꯝꯅꯤꯡꯉꯦ ꯅꯪ ꯆꯪꯉꯝꯃꯣ ꯑꯩ ꯂꯥꯛꯑꯒꯦ ꯑꯩ ꯆꯪꯉꯝꯃꯒꯦ ꯊꯥꯗꯣꯏ ꯆꯪꯈ꯭ꯔꯦ ꯑꯄꯤꯛꯄꯤ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯖꯃꯥꯕꯨ ꯁꯨꯝ ꯌꯦꯡꯂꯛꯏ ꯉꯁꯤ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯈꯟꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯉꯥꯎꯕ ꯃꯥꯒꯤ ꯃꯅꯥꯛꯇꯗ ꯆꯠꯅꯤꯡꯉꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯥꯒ ꯋꯥꯔꯤ ꯁꯥꯔꯒ ꯑꯩꯉꯣꯟꯗ ꯂꯩꯔꯝꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕꯁꯨ ꯂꯣꯏꯅ ꯀꯣꯛꯄꯒꯨꯝ ꯇꯧꯏ ꯃꯥꯒꯤ ꯃꯇꯦꯡ ꯈꯔꯗꯤ ꯑꯩ ꯁꯣꯏꯗꯅ ꯄꯥꯡꯂꯒꯦ ꯅꯨꯄꯥꯗꯨꯅ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄ ꯄꯥꯝꯗꯦ ꯍꯥꯏꯕꯗꯨꯒꯤꯗꯃꯛ ꯑꯄꯤꯛꯄꯤꯗꯨ ꯊꯋꯥꯏꯅ ꯍꯦꯛ ꯐꯅꯦꯛ ꯁꯦꯠꯈꯤꯕꯅꯤ ꯊꯥꯗꯣꯏ ꯍꯣꯏ ꯑꯔꯨꯕꯤ ꯍꯣꯏꯅ ꯐꯖꯩꯅ ꯑꯃꯨꯛ ꯇꯣꯏꯕ ꯑꯄꯤꯛꯄꯤ ꯍꯔꯥꯎ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯆꯈꯤ ꯑꯁ ꯀꯩꯅꯣ ꯑꯩꯒꯤ ꯃꯤꯍꯨꯜꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯁꯣꯡꯉꯤꯁꯤꯅ ꯃꯥꯗꯤ ꯑꯁꯤꯗ ꯐꯝꯂꯦꯅꯦ ꯑꯩꯁꯤꯕꯨ ꯐꯕꯨ ꯐꯖꯩꯔ ꯇꯧꯔꯤꯁꯤꯕꯣ ꯍꯣꯏꯗ ꯍꯦꯛꯇ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒꯦ ꯄꯥꯝꯃꯨꯕ ꯑꯩ ꯂꯥꯛꯏ ꯄꯥꯔꯤ ꯃꯃꯤꯠꯇꯨ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯛꯏ ꯑꯄꯤꯛꯄꯤ ꯏꯀꯥꯏꯔꯤꯔ ꯀꯔꯤꯅꯣ ꯅꯣꯛꯃꯤ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯂꯩ ꯑꯩꯉꯣꯟꯗ ꯐꯅꯦꯛ ꯁꯦꯠꯄꯁꯦ ꯄꯛꯆꯕ꯭ꯔꯥ ꯄꯥꯔꯤꯗꯣ ꯁꯨꯝ ꯇꯨꯃꯤꯟ ꯌꯦꯡꯂꯝꯕꯗꯒꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯑꯄꯤꯛꯄꯤ ꯁꯨꯛꯂꯞ ꯌꯦꯡꯂꯛꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯣꯛꯏꯗꯣ ꯐꯁꯨ ꯐꯖꯗꯦ ꯐꯅꯦꯛ ꯈꯨꯁꯦꯠꯅꯤꯅ ꯑꯉꯥꯎꯕꯤꯅ ꯁꯦꯠꯄ ꯍꯦꯛ ꯃꯥꯜꯂꯤ ꯊꯤ ꯌꯥꯝ ꯄꯛꯆꯗꯦ ꯑꯁꯪꯕ ꯃꯆꯨꯒ ꯁꯦꯠꯂꯗꯅ ꯏꯁ ꯑꯄꯤꯛꯄꯤ ꯄꯦꯔꯤꯒ ꯇꯧꯔꯒ ꯂꯩꯈ꯭ꯔꯦ ꯄꯥꯔꯤꯗꯤ ꯑꯗꯨꯝ ꯁꯤꯊ ꯅꯣꯛꯂꯤ ꯑꯄꯤꯛꯄꯤ ꯃꯄꯤꯒ ꯇꯥꯔꯒ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯈꯪꯀꯞ ꯀꯞꯂꯒ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯄꯥꯔꯤꯁꯨ ꯏꯉꯛ ꯉꯛꯅ ꯅꯣꯛꯄꯗꯨ ꯆꯞ ꯂꯦꯞꯂꯒ ꯌꯦꯡꯍꯧꯏ ꯁꯣꯝꯗ ꯑꯄꯤꯛꯄꯤ ꯁꯨꯃꯥꯡꯗꯨꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯐꯤ ꯂꯧꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯊꯥꯗꯣꯏꯁꯨ ꯃꯇꯧꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ ꯍꯩꯃ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯑꯗꯤ ꯑꯄꯤꯛꯄꯤ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯍꯦꯛ ꯆꯤꯡꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯑꯩꯗꯤ ꯑꯉꯥꯎꯕꯤꯅ ꯐꯅꯦꯛ ꯁꯦꯠꯄ ꯃꯥꯜꯂꯤ ꯍꯥꯏꯔꯛꯏꯅꯤ ꯃꯥꯅ ꯉꯥꯎꯈꯩ ꯉꯥꯎꯔꯒ ꯑꯩꯉꯣꯟꯗ ꯑꯉꯥꯎꯕꯤ ꯍꯥꯏꯔꯛꯏꯅꯤ ꯊꯥꯗꯣꯏ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡ ꯈꯪꯖꯤꯜꯂꯒ ꯑꯗꯨꯃꯥꯏ ꯍꯥꯏꯔꯛꯏꯕ ꯃꯥꯅ ꯑꯩꯉꯣꯟꯗꯁꯨ ꯅꯣꯛꯁꯤꯜꯂꯛꯏ ꯃꯥꯅ ꯌꯦꯡꯉꯣꯕ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯨꯡꯆꯠ ꯆꯠꯂꯣꯏꯕ ꯑꯩ ꯆꯠꯂꯣꯏ ꯍꯥꯏꯁꯤꯅꯦ ꯑꯩ ꯆꯦ ꯇꯨꯡꯗꯝꯇ ꯌꯦꯡꯉꯣ ꯀꯩꯅꯣ ꯇꯥ ꯄꯥꯔꯤ ꯂꯥꯛꯏ ꯍꯥ ꯀꯗꯥꯏ ꯑꯄꯤꯛꯄꯤꯁꯨ ꯎꯔꯦ ꯁꯝꯕꯜ ꯈꯥꯔꯤꯕꯗꯨꯒꯤ ꯋꯥꯡꯃꯗ ꯄꯥꯔꯤꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯗꯨ ꯑꯄꯤꯛꯄꯤ ꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯂꯩ ꯆꯠꯂꯣꯏꯕ ꯑꯩ ꯆꯠꯂꯣꯏ ꯍꯥꯏꯁꯤ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯀꯩꯅꯣꯝ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯦꯕ ꯏꯆꯦ ꯁꯥꯎꯔꯨꯅꯨꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯝꯇ ꯀꯩꯅꯣꯅ ꯍꯪꯕꯤꯔꯨꯕ ꯏꯃꯥ ꯍꯣꯏ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯑꯄꯤꯛꯄꯤ ꯄꯔꯞ ꯂꯥꯛꯂꯒ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯁꯤꯗ ꯆꯠꯂꯣ 이반이 티나드라바니 칸나라바니 깡나로이다바니 ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯁꯥꯎꯒꯅꯨ ꯂꯛꯅꯕꯅꯦꯕ ꯑꯩ ꯃꯇꯨꯡ ꯇꯧꯔꯣꯏꯒꯦꯕ ꯇꯥꯅꯤꯡꯗꯦ ꯑꯩ 이반이 ꯉꯁꯤꯟ ꯂꯣꯏꯅꯔꯕꯅꯤ ꯂꯥꯛꯄꯤꯒꯅꯨ ꯁꯤꯗꯒ ꯑꯁ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯃꯆꯥꯏꯕꯦꯝꯃ ꯑꯩ ꯃꯇꯨꯡ ꯍꯥꯏꯔꯔꯣꯏꯕ ꯃꯆꯥꯏꯕꯦꯝꯃꯅ ꯑꯩꯒꯤ ꯅꯨꯡꯇꯤꯒꯤ ꯆꯥꯅꯕ ꯍꯩꯔꯥ ꯑꯍꯥꯎ ꯑꯊꯨꯝ ꯃꯌꯥꯝ ꯑꯃ ꯄꯤꯕꯗꯣ ꯑꯩ ꯈꯪꯉꯦꯕ ꯃꯆꯥꯏꯕꯦꯝꯃꯅ ꯁꯥꯎꯈ꯭ꯔꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯃꯆꯥꯏꯕꯦꯝꯃ ꯅꯠꯇꯅ ꯑꯩꯉꯣꯟꯗ ꯃꯤ ꯀꯅꯥꯝꯅ ꯋꯥꯔꯤ ꯁꯥꯕꯤꯗꯦ ꯑꯗꯨꯅ ꯁꯥꯎꯒꯅꯨꯕꯁꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯅ ꯂꯛꯅꯕꯅꯦꯕ ꯑꯗꯨꯗꯤ ꯑꯩ ꯐꯖꯕ꯭ꯔꯥ ꯍꯥꯏꯔꯣ ꯌꯥꯝ ꯐꯖꯩꯌꯦꯕ ꯐꯔꯦ ꯑꯩ ꯁꯥꯎꯕꯤꯗ꯭ꯔꯕꯅꯤꯀꯣ ꯑꯗꯣ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯌꯥꯒꯗ꯭ꯔꯥ ꯌꯥꯅꯤ ꯅꯪꯒꯤ ꯁꯥꯡꯉꯤꯕ ꯁꯝ ꯀꯣꯏꯗꯣ ꯍꯌꯦꯡ ꯀꯛꯊꯠꯂꯒ ꯂꯥꯛꯀꯗꯕ ꯀꯩꯒꯨꯝꯕ ꯀꯛꯊꯠꯇ꯭ꯔꯗꯤ
ꯅꯪꯒꯩꯒ ꯑꯃꯨꯛ ꯍꯟꯅ ꯀꯧꯅꯔꯅꯨ ꯅꯁꯥ ꯅꯥꯟꯅ ꯂꯥꯛꯀꯗꯕꯅꯤ ꯑꯕꯣꯛ ꯍꯣꯏꯗꯅꯦ ꯑꯩ ꯁꯝ ꯀꯛꯀꯦ ꯍꯥꯏꯌꯨ ꯐꯤꯔꯣꯜꯁꯨ ꯑꯅꯥꯟꯕ ꯁꯦꯠꯀꯦ ꯍꯥꯏꯒꯗꯕ ꯀꯣ ꯍꯣꯏ ꯍꯥꯏꯒꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯆꯠ ꯑꯩꯁꯨ ꯆꯪꯉꯒꯦ ꯍꯌꯦꯡꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯀꯗꯕ ꯑꯃ ꯂꯩꯕꯅ ꯑꯌꯨꯛ ꯉꯟꯅ ꯑꯁꯦꯡꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯔꯛꯏ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯏꯅꯐꯤ ꯅꯥꯇꯣꯟ ꯃꯆꯥꯗꯨꯗ ꯊꯤꯜꯂꯤꯕ ꯁꯟꯗꯟ ꯅꯥꯄꯗ ꯅꯥꯁꯣꯝ ꯑꯄꯤꯛꯄꯤꯗꯨ ꯉꯁꯤꯗꯤ ꯄꯨꯡꯑꯣꯟ ꯑꯣꯟꯈ꯭ꯔꯦ ꯀꯌꯥꯗꯤ ꯍꯦꯛ ꯅꯤꯡꯊꯤꯖꯩ ꯑꯌꯨꯛ ꯑꯉꯟꯕꯗ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯆꯦꯟꯕ ꯇꯨꯔꯦꯜꯒꯤ ꯑꯔꯨꯕ ꯏꯆꯦꯜꯒꯨꯝ ꯑꯔꯣꯏꯕꯤꯒ ꯊꯥꯗꯣꯏꯒꯅ ꯅꯨꯡꯁꯤꯗꯨꯅ ꯍꯦꯛ ꯂꯛꯅꯕꯤ ꯑꯄꯤꯛꯄꯤ ꯏꯀꯥꯏꯈꯤꯕꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯄꯤꯛꯄꯤ ꯃꯁꯥꯗꯨ ꯂꯩꯇꯥꯗꯦ ꯃꯥꯅ ꯉꯔꯥꯡ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨ ꯅꯨꯄꯥꯗꯨꯅ ꯇꯧꯔꯝꯒꯗ꯭ꯔꯥ ꯑꯃꯨꯛ ꯈꯟꯖꯩ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯊꯥꯗꯣꯏ ꯏꯐꯤꯡ ꯐꯤꯡꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯄꯤꯛꯄꯤꯗ ꯄꯥꯎ ꯑꯃ ꯇꯝꯂꯔꯤ ꯏꯆꯦ ꯇꯥ ꯄꯥꯔꯤꯗꯣ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯏꯕꯣꯡ ꯃꯈꯣꯡꯗ ꯂꯩꯍꯧꯔꯕꯅꯤ ꯏꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯅꯅꯞ ꯅꯇꯤꯟ ꯇꯥꯈꯩ ꯀꯟꯅ ꯆꯦꯜꯂꯛꯏꯁꯤꯗꯤ ꯏꯆꯦꯅ ꯈꯪꯗ ꯇꯧꯔꯤꯅꯤ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯊꯨꯅ ꯆꯠꯂꯣꯌꯦ ꯏꯆꯦ ꯍꯥꯏꯕꯒ ꯅꯪꯍꯧꯗꯦ ꯑꯄꯤꯛꯄꯤ ꯐꯅꯦꯛꯇꯨ ꯇꯥꯈꯠꯂꯒ ꯍꯣꯠꯇꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯉꯁꯥꯏ ꯁꯦꯠꯈꯤꯕ ꯐꯤꯖꯣꯜꯒꯗꯨ ꯍꯣꯡꯕ ꯅꯠꯇ꯭ꯔꯤ ꯃꯇꯧꯗꯨꯗ ꯊꯥꯗꯣꯏ ꯃꯊꯟꯗ ꯐꯥꯛ ꯐꯥꯛ ꯅꯣꯛꯊꯣꯔꯛꯏ ꯑꯩ ꯁꯤꯔꯦꯗ ꯀꯌꯥꯗ ꯃꯉꯥꯎ ꯊꯤꯔꯤꯅꯣ ꯑꯩꯈꯣꯏ ꯆꯦꯁꯦ ꯑꯄꯤꯛꯄꯤ ꯁꯣꯔꯒꯗꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯕ ꯃꯈꯩ ꯆꯦꯜꯂꯛꯏ ꯂꯥꯞꯇꯛꯅ ꯍꯩꯕꯣꯡ ꯃꯈꯣꯡꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯂꯤꯕꯗꯨ ꯎꯏ ꯑꯄꯤꯛꯄꯤ ꯆꯦꯜꯂꯝꯕꯗꯨ ꯂꯦꯞꯂꯒ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯅꯨꯄꯥꯗꯨꯒꯤ ꯅꯥꯛꯇ ꯃꯥ ꯑꯣꯏꯔꯖꯥꯠꯂ ꯅꯠꯇ꯭ꯔꯒ ꯊꯥꯗꯣꯏꯅ ꯑꯩꯅ ꯂꯥꯛꯅꯕꯒꯤ ꯍꯥꯏꯖꯤꯜꯂꯤꯖꯥꯠꯂ ꯑꯩꯕꯨ ꯑꯃꯨꯛ ꯄꯨꯡꯆꯣꯞ ꯆꯣꯞꯅꯗꯅꯅꯦ ꯑꯩꯕꯨ ꯆꯠꯍꯧꯕꯅ ꯐꯗꯣꯏꯔꯥ ꯃꯥꯟꯁꯨ ꯃꯥꯟꯗꯦ ꯁꯤꯗꯤ ꯈꯜꯂꯒ ꯆꯠꯀꯦ ꯍꯥꯏꯗꯅ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯄꯒ ꯇꯨꯡꯗꯒꯤ ꯑꯁꯨꯝꯅ ꯀꯧꯔꯛꯏ ꯀꯥꯏꯗꯅꯣ ꯃꯆꯥꯏꯕꯦꯝꯃ ꯑꯩꯅꯦ ꯑꯄꯤꯛꯄꯤ ꯃꯃꯥꯏꯗꯨ ꯈꯪꯂꯩ ꯂꯩꯁꯤꯜꯂꯛꯏ ꯑꯗꯨꯒ ꯌꯥꯝ ꯉꯛꯅ ꯑꯃꯗꯤ ꯊꯥꯖꯗ ꯃꯌꯥꯗꯨ ꯀꯥꯔꯞ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯄꯥꯔꯤꯗ ꯌꯦꯡꯂꯛꯏ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯂꯦꯝꯖꯕ ꯆꯪꯈꯣꯟꯕ ꯄꯨꯝꯅꯃꯛ ꯁꯨꯅ ꯌꯥꯎꯔꯤꯕ ꯁꯛꯇꯝꯅꯤ ꯃꯃꯥꯏ ꯃꯃꯤꯠ ꯁꯤꯠ ꯅꯥꯜꯂꯤ ꯃꯁꯥ ꯇꯅꯥꯟ ꯇꯅꯥꯟ ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯤ ꯑꯃꯕꯨ ꯃꯥꯟꯗ꯭ꯔꯤ ꯉꯁꯤꯗꯤ ꯑꯄꯤꯛꯄꯤ ꯋꯥꯈꯜꯗ ꯃꯊꯟꯇ ꯈꯜꯂꯤ ꯑꯩꯅ ꯂꯩꯔꯤꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯛꯅ ꯑꯁꯨꯛ ꯂꯦꯝꯖꯕ ꯃꯥꯏꯊꯣꯡꯁꯤꯕꯨ ꯀꯩꯅꯣ ꯁꯤꯅꯅꯤꯗꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯁꯤꯗ ꯇꯠꯈꯩ ꯅꯨꯡꯁꯤ ꯍꯥꯏꯔꯤꯗꯣ ꯀꯧꯗꯧꯕꯒ ꯏꯀꯥꯏꯖꯔꯦꯗ ꯁꯤꯗꯤ ꯏꯀꯥꯏꯔꯦꯕꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯄꯥꯔꯤꯗꯤ ꯗꯣꯡ ꯍꯦꯛꯇ ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯔꯛꯏ ꯃꯆꯥꯏꯕꯦꯝ ꯑꯁꯤ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯕ ꯐꯅꯦꯛꯁꯨ ꯁꯦꯠꯄ ꯌꯥꯝ ꯍꯩꯔꯝꯃꯤ ꯍꯩꯇ꯭ꯔꯗꯤ ꯀꯩꯅೋ ꯁꯦꯠꯂꯤꯅꯦ ꯑꯩꯅ ꯑꯗꯣ ꯅꯪꯁꯨ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯀꯅꯥꯅ ꯀꯦꯕꯤꯔꯛꯀꯦ ꯑꯩꯈꯣꯏ ꯊꯦꯝꯃꯨꯡꯅ ꯃꯥꯗꯤ ꯌꯥꯝ ꯍꯩꯕꯅꯤ ꯑꯣ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄꯗ ꯄꯥꯝꯃꯨꯕꯒꯤ ꯐꯤꯅꯥꯠ ꯖꯨꯔꯥ ꯑꯃ ꯂꯩꯔꯛꯑꯦ ꯆꯥꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦꯁꯦ ꯑꯩꯒꯤ ꯍꯣꯏꯁꯦ ꯇꯧꯁꯤꯜꯂꯣ ꯑꯌꯥ ꯁꯤꯗꯤ ꯐꯖꯩꯍꯦ ꯆꯞꯁꯨ ꯆꯥꯔꯦ ꯑꯩꯉꯣꯟꯗ ꯃꯆꯥꯏꯕꯦꯝꯃ ꯅꯪ ꯌꯥꯝ ꯍꯩꯕꯣ ꯄꯥꯔꯤꯅ ꯑꯗꯨꯛ ꯍꯔꯥꯎꯅ ꯅꯣꯛꯄꯗꯨ ꯎꯔꯒ ꯑꯄꯤꯛꯄꯤꯁꯨ ꯅꯣꯛꯂꯛꯏ ꯑꯩꯗꯤ ꯌꯥꯝ ꯍꯩꯈ꯭ꯔꯖꯥꯠꯅꯤꯗ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤꯁꯨ ꯀꯩꯅꯣꯝ ꯄꯤꯌꯨꯗꯅ ꯋꯥꯍꯩꯗꯨ ꯄꯥꯔꯤ ꯃꯃꯥꯡꯗ ꯇꯥꯈ꯭ꯔꯕꯒꯨꯝ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯂꯩꯈꯤ ꯃꯇꯧꯗꯨꯗ ꯄꯥꯈꯠꯅ ꯄꯥꯝꯃꯨꯕ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯣ ꯑꯩꯒꯤꯁꯨ ꯀꯩꯅꯣꯝꯃ ꯄꯤꯌꯣꯕ ꯄꯥꯔꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯁꯨꯝ ꯌꯦꯡꯉꯤ ꯄꯣꯠ ꯑꯃ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ ꯌꯥꯏꯌꯦ ꯅꯪꯅ ꯄꯤꯕꯗꯣ ꯑꯩ ꯑꯗꯨꯝ ꯂꯧꯗꯣꯏꯅꯦ ꯑꯗꯨꯗꯤ ꯃꯤꯠ ꯎꯏꯁꯤꯜꯂꯦ ꯄꯤꯀꯣꯛ ꯈꯔꯒꯤ ꯃꯇꯨꯡ ꯌꯥꯔꯦ ꯄꯥꯡꯊꯣꯛ ꯑꯄꯤꯛꯄꯤ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯛꯏ ꯄꯥꯔꯤꯗꯨ ꯃꯈꯨꯠꯇ ꯁꯅꯥꯒꯤ ꯂꯩꯍꯥꯎ ꯌꯥꯝ ꯐꯖꯕ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯌꯥ ꯑꯗꯨꯗꯤ ꯀꯥꯏꯗꯩꯅꯣ ꯇꯣ ꯑꯁꯤꯗꯤ ꯍꯦꯛꯎꯔꯤꯅꯤ ꯃꯆꯥꯏꯕꯦꯝꯃꯒꯤ ꯅꯨꯡꯁꯤꯍꯦ ꯑꯗꯣ ꯃꯆꯥꯏꯕꯦꯝꯃꯒꯤ ꯆꯤꯜꯂꯤꯕ ꯅꯥꯆꯣꯝ ꯂꯩꯗꯣ ꯃꯁꯥ ꯄꯠꯊꯔꯦ ꯁꯤ ꯑꯣꯏꯅ ꯆꯤꯟꯕꯤꯒꯦ ꯑꯧ ꯑꯄꯤꯛꯄꯤ ꯃꯥꯒꯤ ꯆꯤꯜꯂꯤꯕ ꯅꯥꯆꯣꯝ ꯑꯄꯤꯛꯄꯤ ꯃꯥꯒꯤ ꯆꯤꯜꯂꯤꯕ ꯅꯥꯆꯣꯝ ꯂꯩꯗꯨ ꯐꯠ ꯂꯧꯊꯣꯛꯈꯤ ꯄꯥꯔꯤꯁꯨ ꯈꯖꯤꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯑꯣꯏꯒꯤ ꯅꯥꯞꯄꯒꯤ ꯁꯝꯂꯥꯡꯗꯨ ꯍꯥꯏꯒꯠ ꯁꯅꯥꯒꯤ ꯂꯩꯍꯥꯎ ꯑꯗꯨ ꯇꯞꯅ ꯁꯤꯟꯕꯤ ꯑꯄꯤꯛꯄꯤ ꯃꯃꯤꯠ ꯑꯅꯤ ꯇꯔꯨ ꯅꯨꯄꯥꯁꯤꯗ ꯌꯦꯡꯂꯛꯏ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯐꯖꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯑꯩꯅ ꯄꯤꯔꯤꯕ ꯄꯣꯠꯁꯤꯕꯨ ꯄꯥꯝꯖꯔꯕꯣ ꯑꯄꯤꯛꯄꯤ ꯈꯨꯝꯂꯛꯇꯦ ꯃꯃꯤꯠꯇꯨꯅ ꯁꯨꯝ ꯅꯨꯄꯥꯁꯤꯗ ꯌꯦꯡꯂꯛꯏ ꯀꯩꯗꯧꯔꯒꯦ ꯃꯆꯥꯏꯕꯦꯝꯃ ꯄꯥꯝꯗ꯭ꯔꯕꯣꯕ ꯑꯩꯅ ꯄꯤꯔꯤꯁꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯃꯆꯥꯏꯕꯦꯝꯃꯅ ꯑꯩꯒꯤ ꯇꯧꯕꯤꯕꯅ ꯍꯦꯜꯂꯤ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯗꯤ ꯄꯤꯅꯤꯡꯉꯥꯏꯁꯨ ꯀꯩꯝꯇ ꯂꯩꯇꯦ ꯂꯩꯅꯕ ꯁꯦꯜꯁꯨ ꯑꯝꯇ ꯂꯩꯇꯦ ꯑꯄꯤꯛꯄꯤ ꯍꯟꯗꯛꯇꯤ
ꯅꯨꯄꯥꯁꯤꯗ ꯌꯦꯡꯅ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯃꯔꯤ ꯈꯔ ꯇꯞꯅ ꯁꯤꯟꯊꯔꯛꯏ꯫ ꯄꯥꯝꯃꯨꯕ ꯄꯥꯔꯤ ꯉꯛꯅ ꯑꯄꯤꯛꯄꯤꯒꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯃꯥꯒꯤ ꯃꯈꯨꯠꯅ ꯇꯩꯊꯣꯛꯄꯤ꯫ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯃꯆꯥꯏꯕꯦꯝꯃ? ꯀꯞꯀꯅꯣ꯫ ꯑꯄꯤꯛꯄꯤ ꯃꯃꯥꯏꯗ ꯅꯣꯟꯊ ꯈꯣꯟꯖꯦꯜ ꯅꯤꯛꯂꯤ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯑꯩꯅ ꯇꯧꯔꯤꯁꯦ ꯆꯨꯝꯃꯤꯔ ꯂꯥꯜꯂꯤꯔ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅ ꯅꯪꯕꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯩꯅ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯍꯥꯏꯗ ꯑꯩꯅ ꯁꯤꯟ ꯑꯗꯨꯕꯨ ꯄꯥꯝꯃꯨꯕ ꯅꯪꯅ ꯋꯥꯈꯜ ꯇꯥꯔ ꯃꯇꯝꯗꯨꯗꯗꯤ ꯅꯪꯕꯨ ꯑꯩ ꯈꯪꯈꯤꯗ꯭ꯔꯦ, ꯑꯩꯕꯨ ꯅꯤꯡꯁꯤꯡꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯂꯤꯔꯣ? ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯃꯆꯥꯏꯕꯦꯝꯃ ꯅꯪ ꯅꯥꯏꯗꯣ ꯀꯩꯅꯣ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯃꯆꯥꯏꯕꯦꯝ ꯄꯥꯔꯤꯗꯣ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯦ ꯃꯀꯣꯛꯇꯨꯗ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯜꯂꯒ ꯂꯩꯈꯤ꯫ ꯑꯄꯤꯛꯄꯤ ꯄꯥꯈꯠꯅ ꯄꯥꯔꯤꯕꯨ ꯉꯥꯛꯄꯤ꯫ ꯄꯥꯝꯃꯨꯕ ꯅꯪ ꯀꯩꯗꯧꯔꯒꯦ? ꯁꯤ ꯀꯩꯗꯧꯔꯒꯦꯕ? ꯃꯆꯥꯏꯕꯦꯝꯃ ꯑꯩ ꯀꯣꯛꯁꯤ ꯌꯥꯝ ꯉꯥꯎꯔꯤ꯫ ꯁꯤ ꯌꯨꯝꯗ ꯆꯠꯅꯕ ꯇꯧꯁꯤ꯫ ꯑꯄꯤꯛꯄꯤꯅ ꯄꯥꯔꯤꯕꯨ ꯌꯨꯝꯗ ꯁꯝꯂꯒ ꯄꯨꯁꯤꯜꯂꯛꯏ꯫ ꯃꯥꯡꯒꯣꯜꯗ ꯈꯝꯕꯤꯒ ꯂꯦꯝꯕꯤꯒꯁꯨ ꯊꯕꯛ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅ ꯑꯅꯤꯗꯨꯕꯨ ꯎꯔꯤ꯫ ꯊꯥꯖꯧ ꯀꯩꯗꯧꯔꯒꯦ? ꯃꯥꯡꯒꯣꯜꯗ ꯑꯝꯇ ꯀꯥꯍꯟꯁꯤꯁꯤ ꯍꯥꯟꯅ ꯃꯀꯣꯛꯁꯤ ꯉꯥꯎꯏ ꯍꯥꯏꯌꯦ꯫ ꯈꯝꯕꯤꯁꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯍꯥꯏ ꯀꯩꯗꯧꯔꯦ ꯍꯥꯏꯔꯤꯅꯣꯅꯦ? ꯑꯕꯣ ꯄꯥꯈꯠꯀꯅꯨ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯃꯁꯥꯁꯦ ꯐꯖꯅ ꯑꯝꯇ ꯍꯤꯞꯍꯟꯁꯤ ꯍꯥꯟꯅ꯫ ꯂꯦꯝꯕꯤꯅ ꯐꯛ ꯑꯃ ꯊꯥꯏ ꯃꯗꯨꯗ ꯄꯥꯔꯤꯕꯨ ꯏꯔꯦꯅ ꯐꯝꯊꯍꯜꯂꯤ꯫ ꯄꯥꯔꯤꯁꯨ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩꯈꯤ꯫ ꯈꯝꯕꯤ ꯑꯄꯤꯛꯄꯤꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯏꯁꯨꯅ ꯊꯦꯡꯅꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯏꯁꯨꯒꯤ ꯃꯤꯡꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕ? ꯑꯄꯤꯛꯄꯤ ꯀꯧꯋꯦꯕ꯫ ꯂꯦꯝꯕꯤꯁꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯏꯆꯦꯅ ꯑꯣꯏꯗꯣꯏꯔꯥ? ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯆꯥꯅꯕ ꯑꯗꯒꯤ ꯃꯁꯝ ꯃꯈꯣꯏ ꯀꯛꯑꯣ ꯍꯥꯏꯗꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯔꯤꯁꯦ꯫ ꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯨꯗꯤ ꯁꯍꯔꯗꯒꯤ ꯂꯥꯛꯄ ꯂꯩꯁꯥꯕꯤꯗꯣ ꯏꯆꯦ ꯑꯣꯏꯔꯦꯀꯣ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨꯅꯦ ꯏꯆꯦꯁꯦ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ ꯍꯥꯏꯔꯤꯅꯤ ꯆꯨꯝꯃꯦꯗꯅ? ꯑꯄꯤꯛꯄꯤ ꯈꯖꯤꯛ ꯏꯀꯥꯏꯅ ꯂꯩ ꯈꯨꯝꯗꯕꯤ꯫ ꯈꯝꯕꯤꯅ ꯌꯥꯔꯦ ꯅꯆꯦꯁꯤ ꯀꯣꯛ ꯉꯥꯎꯔꯝꯃꯅꯤ꯫ ꯅꯪꯅ ꯁꯨꯝ ꯉꯥꯡꯁꯤꯟꯗꯅ ꯅꯆꯦꯒꯤ ꯆꯥꯔ ꯀꯩꯅꯣꯝꯃ ꯁꯦꯝꯕꯤꯔꯧꯅꯦ ꯅꯪꯕꯣ꯫ ꯌꯥꯔꯅꯤꯗ ꯑꯕꯣ ꯁꯦꯝꯕꯤꯔꯨꯔꯅꯨ ꯋꯥꯅꯕꯅꯤ꯫ ꯑꯩ ꯍꯌꯦꯡꯃꯨꯛ ꯂꯥꯛꯀꯦ ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦ꯫ ꯊꯕꯛ ꯑꯃꯁꯨ ꯑꯊꯨꯕꯒꯤ ꯂꯩꯍꯧꯔꯤꯕ ꯆꯠꯂꯨꯈꯤꯒꯦ ꯑꯕꯣ꯫ ꯍꯥꯏꯔꯝꯂꯒ ꯑꯄꯤꯛꯄꯤ ꯏꯉꯥꯎ ꯉꯥꯎꯖ ꯁꯦꯟꯆꯠ ꯇꯧꯅ ꯊꯣꯛꯈ꯭ꯔꯦ꯫ ꯍꯩꯃ ꯃꯉꯥꯎ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗ ꯃꯁꯦ꯫ ꯑꯕꯣ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯍꯟꯗꯛ ꯃꯔꯛ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯇꯧꯋꯦ ꯍꯥꯏꯔꯤꯁꯤꯗꯤ ꯃꯔꯝ ꯂꯩꯔꯝꯃꯦꯗꯅ? ꯏꯆꯦꯁꯦ ꯃꯕꯨꯛ ꯃꯄꯥꯎꯗꯤ ꯐꯕ ꯃꯥꯜꯂꯦ ꯑꯩꯗꯤ꯫ ꯃꯥꯅ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯍꯦꯛ ꯁꯦꯝꯗꯣꯛꯄꯤꯔꯤ꯫ ꯑꯐꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯗꯤ ꯃꯤꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕꯅꯤ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ ꯀꯔꯤꯕꯨ ꯊꯣꯛꯂꯤꯒꯕ꯫ ꯑꯗꯣꯕꯣ ꯏꯆꯦ ꯊꯥꯖꯗꯣ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯌꯦ꯫ ꯍꯣꯡꯖꯈ꯭ꯔꯁꯠ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯈꯟꯕꯗ ꯋꯥꯖꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯖꯈ꯭ꯔꯁꯅꯤ꯫ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯅꯤꯅꯦ ꯏꯁꯨ ꯊꯥꯖꯗꯣ꯫ ꯁꯣꯝꯗꯅ ꯃꯃꯥꯍꯣꯏ ꯃꯕꯨꯡꯍꯣꯏꯅ ꯊꯥꯖꯗꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯊꯥꯖꯅꯕ ꯀꯟꯅ ꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯌꯥꯏ ꯀꯧꯕ ꯍꯥꯏꯗ ꯂꯩꯔꯤ꯫ ꯉꯁꯤꯗꯤ ꯃꯃꯥ ꯃꯆꯥꯗꯨ ꯈꯔ ꯎꯪꯈꯠꯅꯩ꯫ ꯏꯕꯦ ꯁꯥꯎꯅ ꯅꯪꯅ ꯆꯔꯥꯒꯤ ꯍꯦꯟꯗꯅ ꯁꯤꯈꯥꯡ ꯈꯥꯡꯗꯅ ꯂꯩꯔꯤꯕꯗꯨꯕꯨ ꯑꯣꯏꯕ ꯌꯥꯅꯤ ꯈꯜꯂꯤꯔꯣ? ꯅꯪ ꯑꯉꯥꯎꯕ ꯅꯨꯄꯥꯗꯨ ꯀꯌꯥꯝ ꯄꯥꯝꯒꯦ? ꯅꯪꯅ ꯈꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ? ꯅꯕꯨꯡꯁꯤꯡꯒꯤ ꯃꯁꯤꯡ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯃꯣꯏꯅ ꯁꯥꯎꯔꯛꯂꯕꯗꯤ ꯅꯪꯕꯨ ꯐꯖꯅ ꯉꯥꯡꯕꯤꯔꯔꯣꯏꯅꯦ꯫ ꯊꯥꯖ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯟꯕ ꯃꯈꯩ ꯑꯗꯨꯝ ꯈꯨꯝꯂꯛꯏ꯫ ꯏꯃꯥ ꯍꯣꯏꯅ ꯈꯜꯂꯤꯗꯨꯗꯤ ꯆꯨꯝꯃꯦꯅ ꯈꯜꯂꯤꯔꯣ? ꯃꯁꯛꯁꯨ ꯁꯨꯈꯪ ꯈꯪꯅꯗꯕ ꯑꯩꯒ ꯋꯥꯈꯜꯁꯨ ꯆꯥꯟꯅꯗꯕ ꯃꯤꯗꯨꯗ ꯂꯩꯔꯒ ꯑꯩꯅ ꯅꯨꯡꯉꯥꯏꯗꯣꯏꯁꯤ ꯀꯔꯤꯅꯣ? ꯑꯉꯥꯎꯕ ꯅꯣꯏꯅ ꯅꯠꯇ꯭ꯔꯣ ꯃꯥꯕꯨ ꯑꯉꯥꯎꯕ ꯑꯣꯏꯍꯜꯂꯤꯕꯁꯤ? ꯏꯃꯥꯒꯤ ꯊꯥꯖ ꯏꯃꯥ ꯍꯣꯏꯅ ꯁꯤꯜꯂꯤꯕꯁꯦ ꯏꯆꯥꯒꯤꯗꯃꯛ ꯈꯜꯂꯒ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯅꯕꯅꯤꯅꯦ꯫ ꯊꯥꯖ ꯂꯩꯃꯥꯏꯗꯨꯗ ꯉꯦꯛ ꯐꯝꯊꯗꯨꯅ ꯍꯤꯛ ꯀꯞꯄꯤ꯫ ꯏꯃꯥ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯅꯣꯏ ꯈꯤꯇꯗꯤ ꯎꯕꯤꯌꯨꯕ꯫ ꯅꯨꯡꯁꯤꯕꯁꯤꯕꯨ ꯅꯨꯡꯁꯤꯕ ꯌꯥꯔꯣꯏ ꯅꯨꯡꯁꯤꯒꯅꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯝ꯫ ꯏꯃꯥꯅ ꯅꯆꯥꯒꯤ ꯁꯦꯡꯅ ꯈꯜꯂꯒꯗꯤ ꯂꯨꯍꯣꯡꯕꯁꯤ ꯇꯣꯛꯄꯤꯌꯨ꯫ ꯑꯩ ꯃꯥꯒ ꯑꯣꯏꯅ ꯂꯨꯍꯣꯡꯕꯤꯌꯨ꯫ ꯂꯥꯏꯔꯕ ꯍꯥꯏꯅ ꯃꯥꯕꯨ ꯆꯩꯕꯤꯕꯒꯤ ꯃꯍꯨꯠ ꯏꯃꯥ ꯍꯣꯏ ꯇꯥꯆꯧ ꯍꯣꯏꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯉꯝꯒꯅꯤꯌꯦ ꯏꯃꯥ꯫ ꯑꯩꯈꯣꯏ ꯋꯥꯠꯇ ꯄꯥꯗꯕ ꯂꯩꯅꯤꯌꯦ꯫ ꯁꯤꯒꯤ ꯋꯥꯈꯜꯁꯦ ꯏꯃꯥ ꯍꯣꯏꯅꯁꯨ ꯈꯟꯕꯤꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯂꯥꯏꯔꯕ ꯍꯥꯏꯗꯨꯕꯨ ꯃꯥꯅ ꯑꯣꯏꯅꯤꯡꯗꯅ ꯑꯣꯏꯔꯤꯔꯣ? ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯩ ꯉꯝꯃꯣꯏ꯫ ꯑꯩ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯉꯣꯏ꯫
ꯑꯩ ꯁꯤꯔꯕꯁꯨ ꯁꯤꯒꯦ ꯃꯥ ꯅꯠꯇꯅ ꯑꯩ ꯀꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯁꯨ ꯍꯥꯠꯂꯣ ꯅꯣꯏ ꯑꯩꯕꯨ ꯍꯥꯠꯂꯣꯏꯕ ꯏꯕꯦꯌꯥꯏ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯤ ꯁꯍꯨꯝ ꯅꯥꯏꯅ ꯃꯁꯥꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯈ꯭ꯔꯦ ꯊꯥꯖꯁꯨ ꯂꯩꯃꯥꯏꯗꯨꯗ ꯑꯗꯨꯝ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯐꯝꯂꯒ ꯂꯩꯍꯧꯔꯤ ꯑꯁꯨꯝ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯄꯤꯛꯄꯤ ꯍꯥꯟꯅ ꯅꯠꯇ꯭ꯔꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯋꯥ ꯉꯥꯡꯕꯗ ꯏꯪ ꯇꯞꯅ ꯉꯥꯡꯕꯁꯨ ꯍꯩꯔꯦ ꯃꯣꯃꯣꯟꯇ ꯅꯣꯛꯂꯒ ꯂꯩꯖꯩ ꯃꯥꯗꯤ ꯄꯥꯔꯤꯍꯣꯏꯒꯤ ꯌꯨꯝꯗꯁꯨ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅ ꯈꯝꯕꯤ ꯑꯃꯗꯤ ꯂꯦꯝꯕꯤꯒꯤ ꯃꯇꯦꯡ ꯀꯌꯥꯁꯨ ꯄꯥꯡꯏ ꯏꯁꯝ ꯁꯝꯖꯕꯤ ꯑꯄꯤꯛꯄꯤꯒꯤ ꯃꯇꯧꯗ ꯈꯝꯕꯤ ꯍꯣꯏꯁꯨ ꯄꯪꯅꯨꯡꯇ ꯍꯦꯛ ꯅꯨꯡꯁꯤꯈ꯭ꯔꯦ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯕꯤ ꯃꯥꯅ ꯄꯥꯔꯤꯒꯤꯅꯤ ꯍꯥꯏꯗꯅ ꯆꯥꯛꯀ ꯍꯦꯛ ꯊꯣꯡꯗꯨꯅ ꯄꯨꯔꯛꯏ ꯑꯔꯨꯕꯤ ꯍꯣꯏꯅꯁꯨ ꯏꯟꯁꯥꯡ ꯃꯊꯦꯜ ꯊꯣꯡꯕꯒ ꯇꯥꯛꯄꯤ ꯄꯨꯡꯑꯣꯟ ꯑꯣꯟꯈ꯭ꯔꯦ ꯑꯄꯤꯛꯄꯤ ꯇꯣꯃꯥꯜꯁꯨ ꯃꯁꯥꯕꯨ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯂꯥꯛꯏ ꯃꯄꯥ ꯃꯆꯥꯗꯣ ꯑꯃꯨꯛ ꯈꯠꯅ ꯑꯃꯨꯛ ꯄꯩꯅ ꯇꯧꯔꯒ ꯍꯦꯛ ꯂꯩꯅꯩ ꯃꯁꯥꯒꯤ ꯑꯗꯨꯛ ꯊꯨꯅ ꯍꯣꯡꯂꯝꯕ ꯃꯇꯧ ꯀꯌꯥꯗ ꯇꯣꯃꯥꯜꯗꯤ ꯁꯦꯡꯅ ꯍꯔꯥꯎꯖꯈ꯭ꯔꯦ ꯑꯔꯨꯕꯤ ꯌꯥꯝꯕꯨꯡ ꯉꯁꯤꯗꯤ ꯁꯦꯡꯅ ꯄꯦꯜꯂꯤ ꯄꯨꯝꯅꯃꯛꯁꯤ ꯅꯈꯣꯏꯅ ꯍꯣꯠꯅꯕꯤꯕꯒꯤꯅꯤ ꯌꯥꯝꯕꯨꯡ ꯌꯥꯝ ꯄꯦꯜꯂꯤ ꯌꯥꯝꯕꯨꯡ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯥꯛꯁꯨ ꯅꯠꯇꯦꯗ ꯏꯆꯥꯅ ꯍꯣꯡꯂꯒꯦ ꯍꯥꯏꯗꯅ ꯈꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯉꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎꯔꯤꯕꯅꯤ ꯃꯥꯅ ꯁꯨꯝ ꯂꯨꯍꯣꯡꯂꯛꯄꯁꯤꯗ ꯑꯗꯨ ꯃꯥꯃ ꯑꯩꯈꯣꯏ ꯁꯦꯁꯦ ꯅꯨꯄꯥ ꯀꯣꯏꯔꯝꯃꯤ ꯍꯥ ꯃꯥꯕꯨ ꯍꯣꯏ ꯁꯤꯗꯒꯤ ꯑꯉꯥꯎꯕ ꯑꯃ ꯀꯟꯅ ꯂꯨꯝꯃꯤꯕꯅꯤ ꯑꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯃꯥꯕꯨ ꯅꯨꯄꯥ ꯑꯝꯇ ꯂꯩꯖꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ ꯑꯉꯥꯎꯕꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯔꯨꯕꯤꯅ ꯆꯩꯍꯠꯂꯛꯏ ꯍꯩ ꯃꯁꯤꯗꯤꯅꯦ ꯌꯥꯎ ꯍꯦꯛ ꯌꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯑꯄꯤꯛꯄꯤꯁꯨ ꯆꯪꯂꯛꯏ ꯃꯄꯥꯒꯤ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯛꯏ ꯄꯥꯕꯨꯡ ꯑꯁꯤꯗꯝꯇ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯍꯩ ꯀꯥꯏꯗꯅꯣ ꯑꯃꯨꯛ ꯑꯁ ꯂꯥꯛꯇ ꯂꯥꯛꯑꯣꯕꯁꯤ ꯍꯥꯏꯔꯒ ꯃꯆꯥꯕꯨ ꯆꯤꯡꯗꯨꯅ ꯍꯩꯕꯨꯡ ꯄꯥꯝꯕꯤ ꯃꯅꯥꯛꯇꯨꯗ ꯄꯨꯔꯛꯏ ꯄꯥꯕꯨꯡ ꯇꯨ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯏꯆꯥꯗꯤ ꯃꯔꯨꯞ ꯀꯌꯥꯝ ꯂꯩꯔꯝꯃꯤꯅ ꯃꯁꯛꯀꯗꯤ ꯐꯖꯩꯅꯦ ꯅꯪꯒꯤ ꯃꯔꯨꯞꯁꯦ ꯂꯩꯇ꯭ꯔꯗꯤ ꯃꯁꯛꯄꯨꯗꯤ ꯐꯖꯕꯅꯦ ꯄꯥꯕꯨꯡ ꯑꯗꯣ ꯃꯥꯗꯤꯅꯦ ꯌꯥꯝ ꯂꯥꯏꯔꯕ ꯃꯆꯥꯅꯦꯕ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯇꯕꯅꯤ ꯃꯕꯣꯛꯀ ꯃꯆꯥꯅꯨꯄꯤꯒ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯂꯩꯕꯅꯤ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯕꯤꯁꯦꯕ ꯍꯣꯏꯅꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯏꯄꯥꯁꯨ ꯃꯥꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯑꯗꯣ ꯏꯄꯥꯕꯨ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯉꯣ ꯍꯥꯏꯕꯅꯣ ꯃꯣꯏꯒꯤꯁꯨ ꯁꯦꯜ ꯑꯗꯨꯝ ꯊꯣꯛꯆꯅꯕ ꯁꯤꯗ ꯏꯪꯈꯣꯜ ꯑꯆꯧꯕ ꯑꯃ ꯍꯧꯖꯤꯛ ꯌꯣꯜꯂꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯂꯩꯕꯤꯔꯁꯦꯕ ꯑꯗꯨꯗ ꯃꯇꯝ ꯃꯇꯝꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯔꯒ ꯃꯣꯏ ꯁꯦꯜ ꯊꯣꯛꯆꯅꯕ ꯈꯣ ꯄꯥꯕꯨꯡ ꯄꯥꯕꯨꯡꯗꯤ ꯁꯦꯜ ꯃꯌꯥꯝ ꯄꯥꯏꯔꯤꯗꯨꯕꯨ ꯍꯩꯁ ꯏꯆꯥ ꯊꯥꯗꯣꯏꯅ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯆꯨꯝꯂꯒꯅꯤ ꯑꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯒ ꯀꯣꯏꯅꯩ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯗꯤ ꯅꯠꯇꯦ ꯀꯩꯁꯨ ꯍꯩ ꯑꯩꯁꯤ ꯅꯪꯕꯨ ꯄꯣꯛꯂꯤꯕꯅꯤ ꯏꯄꯥ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤꯀꯣ ꯑꯗꯣ ꯁꯤꯗꯁꯨ ꯅꯠꯇꯦ ꯃꯥꯁꯦ ꯑꯃꯨꯛ ꯃꯪꯕꯅꯦꯕ ꯑꯗꯨꯁꯨꯅꯦ ꯄꯥꯕꯨꯡꯒꯤ ꯀꯣꯛꯀꯤ ꯂꯥꯌꯦꯡꯕ ꯑꯃꯥꯏꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯍꯥꯏꯔꯒ ꯃꯥꯁꯦ ꯑꯝꯇ ꯂꯥꯌꯦꯡꯊꯣꯛꯍꯟꯁꯦꯕ ꯈꯣ ꯄꯥꯕꯨꯡ ꯇꯣꯃꯥꯜ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯣꯏꯗꯩ ꯏꯆꯥꯅ ꯄꯥꯝꯕꯈꯩ ꯄꯥꯕꯨꯡꯅ ꯂꯣꯏꯅ ꯇꯧ ꯏꯄꯥ ꯂꯩꯗꯅ ꯏꯆꯥꯗꯤ ꯏꯀꯥꯏꯕꯁꯨ ꯌꯥꯝ ꯈꯪꯂꯝꯗ꯭ꯔꯦ ꯅꯄꯥꯗ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯦ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯗꯤ ꯑꯁꯨꯝꯅ ꯑꯄꯤꯛꯄꯤꯅ ꯃꯄꯥꯗ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯇꯨꯅ ꯃꯥꯅ ꯄꯥꯝꯕꯁꯤꯡꯗꯨ ꯇꯣꯏꯅ ꯍꯦꯛ ꯇꯧꯍꯜꯂꯤ ꯇꯣꯃꯥꯜꯅ ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯄꯥꯔꯤꯍꯣꯏꯒꯤꯅꯤ ꯍꯥꯏꯗꯅ ꯏꯪꯈꯣꯜꯗꯨꯃꯁꯨ ꯂꯩꯕꯤꯔꯤ ꯑꯗꯨꯒ ꯄꯥꯔꯤꯕꯨꯁꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯅꯕ ꯁꯍꯔꯒꯤ ꯆꯥꯎꯈꯠꯂꯦ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯂꯥꯌꯦꯡ ꯆꯠꯊꯔꯝꯃꯤ ꯑꯄꯤꯛꯄꯤꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎ ꯃꯇꯧ ꯑꯗꯨ ꯈꯨꯜ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤ ꯈꯨꯗꯤꯡꯅ ꯂꯣꯏꯅ ꯁꯣꯟꯅꯈ꯭ꯔꯦ ꯄꯥꯔꯤꯍꯣꯏꯒꯤ ꯃꯥꯅ ꯄꯥꯡꯂꯤꯕ ꯃꯇꯦꯡ ꯃꯌꯥꯝ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤ ꯄꯥꯔꯤ ꯑꯃꯗꯤ ꯑꯄꯤꯛꯄꯤꯒꯤ ꯋꯥꯔꯤ ꯈꯪꯅꯗꯕ ꯂꯩꯀꯥꯏ ꯑꯗꯨꯗ ꯀꯅꯥ ꯌꯥꯎꯗ꯭ꯔꯦ ꯃꯁꯤ ꯈꯨꯗꯤꯡ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯗꯤ ꯊꯥꯖ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯃꯤ ꯇꯥꯏꯅꯐꯝꯁꯨ ꯂꯩꯇ ꯃꯊꯟꯇ ꯈꯪꯖꯔꯤ ꯏꯪꯈꯣꯜꯗꯨ ꯐꯅ ꯄꯥꯛ ꯆꯥꯎꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯐꯥꯎ ꯅꯦꯛꯂꯒ ꯏꯪꯈꯣꯜ ꯁꯨꯕ ꯌꯥꯎꯍꯜꯂꯤ ꯑꯄꯤꯛꯄꯤꯅ ꯁꯤꯜꯂꯒ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯕ ꯍꯧꯒꯠꯂꯤ ꯃꯔꯛꯇꯨꯗ ꯑꯄꯤꯛꯄꯤꯁꯨ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯍꯦꯛ ꯌꯥꯎꯏ ꯑꯄꯤꯛꯄꯤꯒꯤ ꯏꯉꯥꯎ ꯉꯥꯎꯖꯕ ꯋꯥꯉꯥꯡ ꯃꯇꯧꯗꯨꯗ ꯃꯌꯥꯝꯗꯨ ꯁꯤꯊ ꯅꯣꯛꯆꯔꯤꯕꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯃꯅꯤ ꯃꯌꯥꯝꯗꯤ ꯂꯥꯛꯅꯗ꯭ꯔꯤ ꯏꯪꯈꯣꯜꯗꯨꯗ ꯄꯥꯔꯤꯒ ꯑꯄꯤꯛꯄꯤꯒ ꯈꯛ ꯂꯩ ꯄꯥꯔꯤꯁꯨ ꯍꯥꯟꯅꯗꯒꯤ ꯈꯔꯗꯤ ꯍꯣꯡꯂꯤ ꯍꯥꯏꯕ ꯉꯥꯡꯕ ꯐꯖꯅ ꯌꯥꯔꯕꯅꯤ ꯑꯄꯤꯛꯄꯤ ꯃꯥꯅ ꯄꯨꯔꯛꯄ ꯈꯥꯎ ꯑꯗꯨꯗꯒꯤ ꯀꯨꯟꯗꯣ ꯄꯥꯝꯕꯤ ꯑꯃ ꯂꯧꯊꯣꯔꯛꯏ ꯇꯨ ꯁꯤ ꯀꯩꯅꯣ ꯈꯪꯖꯕ꯭ꯔꯣ ꯀꯩꯅꯣꯗꯨꯕꯣ ꯀꯨꯟꯗꯣ ꯍꯥꯏꯗꯣ ꯁꯤꯅꯤ ꯂꯨꯍꯣꯡꯕꯗ ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯅ ꯍꯨꯛꯅꯕ ꯂꯩꯔꯥꯡꯗꯣ ꯑꯣ ꯑꯗꯨ ꯑꯣꯏꯔꯦ ꯁꯤꯁꯦ ꯏꯪꯈꯣꯜ ꯃꯇꯣꯟꯁꯤꯗ ꯊꯥꯁꯤ ꯍꯌꯦꯡꯋꯥꯏ ꯏꯕꯥꯅꯤꯒꯤ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅꯕ
ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯊꯥꯃꯤꯟꯅꯁꯦ ꯍꯥꯏꯔꯣ? ꯊꯥꯃꯤꯟꯅꯁꯦꯕ, ꯂꯥꯛꯑꯣ꯫ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯆꯠꯂꯤ꯫ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯑꯄꯤꯛꯄꯤꯅ ꯂꯩꯕꯥꯛ ꯇꯧꯊꯣꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯀꯨꯟꯗꯣ ꯄꯥꯝꯕꯤ ꯑꯗꯨ ꯅꯤꯡꯊꯤꯅ ꯊꯥꯖꯤꯜꯂꯤ꯫ ꯑꯄꯤꯛꯄꯤ ꯏꯁꯤꯡꯗꯨ ꯆꯥꯏꯅ ꯆꯥꯏꯅ, "ꯑꯗꯨ ꯄꯥꯝꯃꯨꯕ, ꯑꯩ ꯂꯩꯇ꯭ꯔꯁꯨ ꯁꯤꯒꯤ ꯄꯥꯝꯕꯤꯁꯤꯗꯤ ꯅꯪꯅ ꯏꯁꯤꯡ ꯑꯗꯨꯝ ꯆꯥꯏꯌꯨꯀꯣ, ꯅꯪꯅ ꯁꯦꯟꯅꯗꯧꯅꯤ." "ꯑꯣ, ꯁꯦꯟꯅꯒꯦ ꯃꯆꯥꯏꯕꯦꯝꯃ, ꯑꯩ ꯑꯗꯨꯝ ꯁꯦꯟꯅꯒꯦ." ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯃꯤ ꯈꯔꯅ ꯃꯍꯩ ꯂꯥꯎ ꯂꯥꯎꯗꯨꯅ ꯃꯥꯏꯀꯩ ꯑꯃꯗ ꯁꯦꯟꯅꯈꯤꯕꯗꯨ ꯑꯄꯤꯛꯄꯤ ꯍꯣꯏꯁꯨ ꯎꯔꯛꯏ꯫ "ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ? ꯈꯪꯗꯤꯌꯦ, ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ." ꯑꯄꯤꯛꯄꯤꯅ ꯃꯥꯡ ꯊꯥꯔꯒ ꯆꯦꯟꯈꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯃꯌꯥꯝꯗꯨ ꯑꯣꯝꯁꯤꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯄꯤꯛꯄꯤ ꯅꯥꯀꯜꯗꯨꯗ ꯂꯦꯞꯂꯒ ꯁꯨꯝ ꯌꯦꯡꯉꯤ꯫ ꯊꯥꯖ ꯃꯁꯥ ꯄꯨꯝꯕ ꯏꯁꯤꯡꯅ ꯄꯨꯝꯆꯣꯠ ꯒ꯭ꯌꯥꯟ ꯇꯥꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯅꯥꯛꯇꯅ ꯏꯕꯤꯌꯥꯏ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ꯫ ꯑꯄꯤꯛꯄꯤ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯁꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯥꯀꯜꯗ ꯃꯧ ꯈꯔꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯃꯥ ꯇꯥꯔꯛꯏ꯫ "ꯑꯗꯨꯅꯤꯅꯦ, ꯊꯥꯖꯅꯁꯨ ꯄꯥꯔꯤ ꯍꯣꯏꯒꯤ ꯌꯥꯝ ꯈꯟꯖꯕꯅꯤ, ꯅꯨꯡꯁꯨ ꯅꯨꯡꯁꯤꯅꯖꯔꯝꯂꯤꯕꯅꯤ, ꯄꯠ ꯇꯠꯈꯩ꯫ ꯃꯃꯥꯍꯣꯏꯁꯤꯁꯨ ꯍꯛꯃꯜꯂꯤꯗ, ꯃꯊꯟꯇ ꯁꯤꯖꯒꯦꯅ ꯇꯧꯔꯝꯂꯤꯕ ꯑꯣꯏꯔ ꯃꯥꯜꯂꯤ, ꯉꯟꯅ ꯀꯜꯍꯧꯔꯤꯕꯁꯦ ꯌꯥꯝ ꯐꯔꯕꯅꯤ꯫ ꯑꯁ, ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ, ꯂꯨꯍꯣꯡꯕ ꯌꯥꯕ ꯉꯝꯃꯣꯏ, ꯅꯠꯇ꯭ꯔꯗꯤ ꯃꯊꯟꯇ ꯁꯤꯖꯅꯤ ꯍꯥꯏꯔꯝꯃꯦꯁꯨ ꯍꯥꯏ, ꯑꯗꯨꯒꯤꯅꯤꯗꯅ ꯇꯧꯔꯤꯁꯦ." ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯑꯄꯤꯛꯄꯤ ꯋꯥ ꯂꯥꯡꯉꯥꯡꯗ ꯊꯥꯖꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯏꯪꯈꯣꯜ ꯋꯥꯅ ꯁꯨꯔꯨꯕꯒꯤ ꯂꯣꯏꯅ ꯋꯥꯅꯔꯕꯅꯤꯅ ꯈꯝꯕꯤꯅ ꯉꯥ ꯑꯃ ꯊꯣꯡꯂꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯤ ꯍꯥꯏꯗꯅ ꯑꯄꯤꯛꯄꯤꯒ ꯊꯥꯗꯣꯏꯒꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯤ꯫ ꯆꯥꯛꯁꯪꯗ ꯂꯩꯁꯥꯕꯤ ꯑꯍꯨꯝꯗꯨ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯂꯤ꯫ ꯊꯥꯗꯣꯏ ꯅꯣꯛꯈꯤ ꯑꯄꯤꯛꯄꯤꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯒ, "ꯏꯆꯦ, ꯍꯌꯦꯡꯋꯥꯏ ꯁꯤꯒꯤ ꯆꯥꯛꯁꯪꯁꯤꯗꯅꯤ ꯏꯆꯦꯅ ꯆꯥꯛ ꯊꯣꯡꯗꯣꯏꯁꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯇꯝꯁꯤꯜꯍꯧꯔꯣ ꯀꯃꯥꯏꯅ ꯊꯣꯡꯅꯤꯗꯣ." "ꯍꯦ, ꯃꯤ ꯇꯥꯈꯤꯅꯤ, ꯏꯀꯥꯏꯖꯩꯀꯣ ꯑꯩ." ꯂꯦꯝꯕꯤꯅ, "ꯑꯗꯣ ꯏꯆꯦ, ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯍꯌꯦꯡ ꯁꯍꯔꯗ ꯆꯠꯇꯧꯗꯨꯕꯨ ꯀꯅꯥꯅ ꯂꯧꯕ ꯂꯥꯛꯇꯣꯏꯅꯣ? ꯑꯩꯁꯨ ꯁꯍꯔꯗ ꯌꯥꯝ ꯆꯠꯅꯤꯡꯉꯤꯕꯣ꯫ ꯑꯥꯗꯒꯤ ꯂꯧꯕ ꯃꯤ ꯂꯥꯛꯀꯅꯤ, ꯅꯪꯅ ꯆꯠꯅꯤꯡꯂꯒꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯍꯦꯛ ꯀꯣꯏꯕ ꯑꯣꯏꯅ ꯆꯠꯂꯨꯔꯒ ꯂꯣꯏꯔꯦꯗꯅ." "ꯑꯁꯦꯡꯕꯒꯤ ꯆꯠꯁꯤꯀꯣ ꯏꯆꯦ?" "ꯍꯣꯏꯅꯦ, ꯁꯣꯏꯗꯅ ꯆꯠꯁꯤ." "ꯏꯆꯦ, ꯅꯪꯁꯤ ꯌꯥꯝ ꯐꯩꯕꯣ." ꯊꯥꯗꯣꯏꯅ, "ꯐꯕꯅꯤ ꯐꯕꯅꯤ, ꯅꯣꯏꯒꯤ ꯃꯤ ꯑꯣꯏꯅ ꯀꯟꯁꯤꯜꯂꯒ ꯊꯝꯖꯧꯅꯦ, ꯄꯪꯈ꯭ꯔꯦ ꯅꯣꯏꯁꯦ." ꯈꯝꯕꯤꯁꯨ ꯆꯪꯂꯛꯏ꯫ ꯑꯄꯤꯛꯄꯤꯒꯤ ꯅꯥꯀꯜꯗ ꯐꯝꯊꯔꯛꯏ꯫ ꯏꯁꯨꯒꯤ ꯇꯧꯕꯤꯃꯜꯁꯦ ꯑꯕꯣꯛ ꯍꯣꯏꯅ ꯀꯔꯝ ꯁꯤꯡꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯔꯒ ꯏꯁꯨꯕꯨ ꯊꯥꯒꯠꯀꯅꯤ ꯍꯥꯏꯕꯁꯨ ꯑꯕꯣꯛꯇꯤ ꯈꯪꯗꯦ꯫ "ꯅꯪꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯣꯔ ꯃꯍꯥꯛꯀ ꯄꯥꯡꯈꯛ ꯑꯣꯏꯔꯦ꯫ ꯏꯁꯨꯗꯤ ꯅꯥꯗ ꯌꯦꯛꯇꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ." "ꯃꯁꯤꯗꯤ ꯑꯔꯩꯕ ꯈꯔꯅ ꯌꯦꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯦꯕꯣ, ꯃꯁꯤꯗ ꯑꯩ ꯀꯔꯤꯝꯇ ꯈꯟꯗꯦꯗ꯫ ꯏꯁꯨꯒꯤ ꯄꯨꯛꯆꯦꯜꯁꯤꯗꯤꯅꯦ, ꯐꯔꯦ ꯐꯔꯦ, ꯆꯥꯛꯅꯅ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ, ꯅꯈꯣꯏꯁꯨ ꯂꯣꯏꯅ ꯋꯥꯅꯔꯝꯂꯅꯤ." ꯑꯗꯨꯕꯨ ꯃꯄꯥꯜꯗ ꯃꯤ ꯀꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ "ꯑꯕꯣꯛ, ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯤ." "ꯍꯣꯏꯅꯦ, ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ? ꯑꯕꯣꯛ ꯑꯝꯇ ꯌꯦꯡꯂꯨꯈꯤꯒꯦ, ꯅꯪ ꯇꯥꯆꯧꯗꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦꯅꯦ." ꯈꯝꯕꯤꯗꯨ ꯊꯣꯛꯈ꯭ꯔꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯪꯂꯛꯏ꯫ "ꯍꯩ, ꯅꯆꯦ ꯊꯥꯖ ꯂꯥꯛꯍꯧꯋꯤꯅꯦ ꯂꯦꯝꯕꯤ ꯅꯪꯕꯣ." ꯋꯥꯗꯨꯗ ꯑꯍꯨꯝꯗꯨ ꯉꯛꯅ ꯌꯦꯡꯂꯛꯏ꯫ "ꯃꯥꯗꯤ ꯀꯩꯒꯤꯅꯣ ꯑꯕꯣꯛ? ꯃꯥꯕꯨ ꯃꯁꯥꯗꯣ ꯀꯩꯝ ꯇꯧꯗ꯭ꯔꯖꯥꯠꯂꯣ? ꯈꯪꯗꯦꯅꯦ, ꯑꯃꯨꯛꯇ ꯂꯥꯎꯅꯤ ꯅꯣꯏꯕꯣ." ꯈꯝꯕꯤꯒ ꯂꯦꯝꯕꯤꯒꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ꯫ ꯑꯄꯤꯛꯄꯤꯒ ꯊꯥꯗꯣꯏꯒꯁꯨ ꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯁꯨꯃꯥꯡ ꯑꯗꯨꯗꯅ ꯄꯥꯔꯤꯒ ꯊꯥꯖꯒ ꯂꯦꯞꯂꯤ꯫ ꯊꯥꯖꯗꯨ ꯑꯗꯨꯛ ꯍꯔꯥꯎꯕꯁꯨ ꯃꯥꯜꯂꯤ꯫ ꯄꯥꯔꯤꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯃꯥ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯇꯧ ꯑꯗꯨ ꯇꯨꯡ ꯏꯊꯪ ꯊꯪꯅ ꯊꯣꯔꯛꯄ ꯑꯄꯤꯛꯄꯤꯁꯨ ꯎꯔꯦ꯫ ꯑꯄꯤꯛꯄꯤ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯌꯦꯡꯂꯛꯏ, ꯃꯃꯤꯠ ꯑꯅꯤ ꯀꯨꯞꯇ꯫ "ꯊꯥ ꯄꯥꯔꯤ, ꯑꯩ ꯂꯥꯛꯑꯕꯅꯤ, ꯑꯩ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯑꯕꯅꯤ, ꯅꯪꯒꯤ ꯅꯥꯛꯇꯒꯤ ꯁꯨꯡꯆꯠ ꯆꯠꯂꯔꯣꯏ꯫ ꯏꯃꯥ ꯍꯣꯏ ꯇꯥꯆꯧ ꯍꯣꯏꯅꯁꯨ ꯂꯣꯏꯅ ꯌꯥꯔꯕꯅꯤ꯫ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯩꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕ? ꯉꯁꯤꯗꯤ ꯏꯁꯣꯔ ꯃꯍꯥꯛꯅ ꯆꯥꯟꯕꯤꯔꯤ, ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯖꯒꯦꯀꯣ ꯊꯥ ꯄꯥꯔꯤ." ꯊꯥꯗꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯣ ꯑꯇꯩꯗ ꯅꯠꯇꯦ, ꯃꯆꯦꯁꯤꯗ ꯃꯥ ꯌꯦꯡꯈꯤꯕꯗꯒꯤ ꯍꯟꯗꯣꯛꯈꯤꯗ꯭ꯔꯤ꯫ ꯈꯝꯕꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯊꯥꯖ ꯄꯥꯔꯤꯕꯨ ꯀꯣꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯂꯒ ꯈꯝꯕꯤꯒꯤ ꯈꯣꯡꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯂꯛꯈꯤ꯫ "ꯑꯕꯣꯛ, ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯌꯨ, ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯐꯝꯁꯤ ꯂꯩꯔꯨꯔꯒꯦ ꯍꯥꯏꯅ ꯂꯥꯛꯂꯕꯅꯤ꯫ ꯅꯣꯏ ꯋꯥꯔꯅꯨ ꯑꯕꯣꯛ, ꯏꯃꯥ ꯍꯣꯏ ꯇꯥꯆꯧ ꯇꯌꯥꯏ ꯍꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯂꯥꯟꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦꯅ ꯍꯥꯏꯍꯧꯔꯕꯅꯤ." ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯑꯕꯣꯛꯄꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ꯫ ꯄꯥꯔꯤꯗꯤ ꯇꯧꯔꯤꯕꯁꯤꯡꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯕꯅ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯏ꯫ "ꯅꯪ ꯀꯅꯥꯅꯣ? ꯑꯩ ꯈꯪꯗꯦ." "ꯃꯆꯥꯏꯕꯦꯝꯃ, ꯁꯤꯕꯨ ꯅꯪꯒꯤ ꯃꯔꯨꯞꯂꯣ?" "ꯏꯁ,
ꯄꯥꯈꯪ ꯑꯩꯉꯣꯟꯗ ꯇꯥꯞ ꯀꯩꯗ ꯄꯥꯏꯔꯛꯏꯅꯦ ꯑꯉꯥꯎꯕꯤꯔ ꯈꯪꯗꯦ ꯊꯥꯖ ꯄꯦꯔꯤ ꯄꯦꯔꯤ ꯏꯇꯥ ꯄꯥꯔꯤ ꯑꯩ ꯊꯥꯖꯅꯤ ꯅꯪ ꯑꯝꯇ ꯑꯩ ꯋꯥꯈꯜ ꯇꯥꯔꯣ ꯀꯩꯗꯧꯒꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯈꯪꯗꯦ ꯅꯪꯕꯨ ꯀꯅꯥꯅꯣ ꯃꯖꯥꯏꯕꯦꯝꯃ ꯅꯪꯒꯤ ꯃꯔꯨꯞꯁꯤꯗꯤ ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯄꯤꯛꯄꯤ ꯍꯧꯖꯤꯛꯇ ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯑꯅꯤꯗꯨꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ ꯊꯥꯖ ꯌꯥꯝ ꯃꯨꯟꯅ ꯑꯄꯤꯛꯄꯤꯗ ꯌꯦꯡꯂꯛꯏ ꯑꯄꯤꯛꯄꯤꯗꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯥꯖꯗ ꯌꯦꯡꯂꯛꯏ ꯏꯇꯥ ꯊꯥꯖ ꯃꯊꯃꯣꯏ ꯇꯅꯤꯛ ꯑꯄꯤꯛꯄꯤꯗ ꯌꯦꯡꯂꯛꯏ ꯑꯩꯒꯤ ꯃꯤꯡ ꯊꯥꯖ ꯀꯧꯏ ꯏꯇꯥꯕꯨ ꯍꯥꯟꯅ ꯈꯪꯕ꯭ꯔꯥ ꯈꯪꯉꯤ ꯑꯩ ꯃꯨꯟꯅ ꯈꯪꯉꯤ ꯊꯥꯖ ꯈꯨꯝꯂꯛꯇꯦ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯂꯩ ꯑꯄꯤꯛꯄꯤ ꯊꯥꯖꯒꯤ ꯈꯨꯠꯇꯨ ꯂꯥꯝꯗꯨꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯒ ꯅꯣꯛꯃꯤ ꯏꯇꯥ ꯅꯪ ꯄꯥꯈꯠꯀꯅꯨ ꯏꯇꯥ ꯄꯥꯔꯤꯁꯤ ꯅꯪꯒꯤꯅꯤ ꯑꯩꯗꯤ ꯃꯇꯝ ꯈꯔ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯖꯔꯝꯃꯤ ꯑꯩꯈꯣꯏꯅ ꯄꯥꯏꯕꯤ ꯆꯦꯛꯂꯥ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ ꯏꯇꯥꯅ ꯇꯥ ꯄꯥꯔꯤꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯑꯩ ꯁꯦꯡꯅ ꯈꯪꯉꯤ ꯑꯈꯥꯡ ꯀꯟꯕꯤ ꯏꯇꯥꯒꯤ ꯃꯇꯧ ꯑꯩ ꯁꯦꯡꯅ ꯀꯜꯂꯛꯏ ꯋꯥꯈꯜ ꯃꯥꯅ ꯃꯥꯡꯈ꯭ꯔꯕꯁꯨ ꯁꯣꯏꯈ꯭ꯔꯕꯁꯨ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯅꯨꯡꯁꯤ ꯃꯃꯤ ꯑꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯨꯠꯄ ꯉꯝꯂꯣꯏ ꯏꯇꯥ ꯄꯥꯔꯤꯒꯤ ꯊꯃꯣꯏꯗ ꯇꯥꯔꯤꯕ ꯅꯨꯡꯁꯤ ꯁꯛꯇꯝꯁꯦ ꯅꯪꯒꯤꯅꯤ ꯏꯇꯥ ꯅꯪꯒꯤ ꯈꯛꯇꯅꯤ ꯑꯩ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯇꯨꯗꯤ ꯑꯩꯒꯤ ꯈꯛ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯒꯤ ꯐꯝꯗ ꯂꯩꯇꯦ ꯏꯇꯥ ꯑꯩꯁꯨ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯛꯂꯕꯅꯤꯅ ꯉꯁꯤꯗꯤ ꯑꯩꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯀꯔꯝ ꯇꯧꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ ꯃꯁꯤꯒꯤꯗꯃꯛ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯏꯇꯥ ꯑꯄꯤꯛꯄꯤ ꯃꯃꯤꯠ ꯏꯉꯥꯡ ꯃꯈꯥ ꯑꯗꯨꯝ ꯇꯥꯔꯛꯏ ꯉꯁꯤꯗꯒꯤꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯍꯧꯗꯨꯗ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ ꯑꯩꯗꯤ ꯆꯠꯂꯒꯦ ꯉꯁꯤꯗꯤ ꯑꯩ ꯆꯠꯄꯒꯤ ꯃꯇꯝꯗ ꯌꯧꯔꯛꯂꯦ ꯑꯗꯨꯕꯨ ꯏꯇꯥ ꯃꯇꯝ ꯑꯃꯗ ꯏꯇꯥ ꯄꯥꯔꯤꯅ ꯋꯥꯈꯜ ꯇꯥꯔꯛꯂ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯏꯇꯥꯅ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯕꯤꯌꯨꯀꯣ ꯃꯁꯤꯃꯇꯪꯗꯤ ꯏꯇꯥꯅ ꯑꯩꯒꯤꯗꯃꯛ ꯈꯟꯕꯤꯔꯒ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯁꯤꯇꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯐꯔꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝ ꯑꯄꯤꯛꯄꯤ ꯀꯟꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯊꯥꯗꯣꯏ ꯄꯥꯈꯠꯅ ꯇꯥꯟꯅꯈꯤ ꯏꯆꯦ ꯉꯥꯏꯈꯣ ꯏꯆꯦ ꯑꯄꯤꯛꯄꯤ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯛꯏ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯍꯩꯕꯣꯡ ꯄꯥꯝꯕꯤꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯃꯥ ꯆꯞ ꯂꯦꯞꯄꯤ ꯃꯁꯥꯗꯨ ꯐꯨꯟꯒꯠꯄꯅ ꯃꯥ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯠꯂꯤ ꯈꯪꯍꯧꯗꯦ ꯃꯥ ꯃꯄꯤ ꯁꯤꯟꯊ ꯀꯞꯂꯛꯄ ꯃꯆꯤꯟꯗꯨ ꯈꯨꯝꯂꯒ ꯃꯥ ꯑꯁꯨꯝ ꯄꯦꯟꯅ ꯀꯞꯂꯤ ꯃꯖꯥꯏꯕꯦꯝꯃ ꯈꯣꯟꯖꯦꯜꯗꯨꯗ ꯑꯄꯤꯛꯄꯤ ꯇꯨꯡꯁꯠ ꯂꯩꯊꯣꯔꯛꯏ ꯄꯥꯔꯤ ꯂꯦꯞꯂꯝꯃꯤ ꯑꯄꯤꯛꯄꯤ ꯀꯞꯇꯁꯥ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯏ ꯈꯩꯗꯣꯛ ꯇꯥꯅꯔꯦ ꯆꯠꯂꯣꯁꯣ ꯌꯨꯝꯗ ꯃꯖꯥꯏꯕꯦꯝꯃ ꯅꯪ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯩꯕꯨ ꯀꯩꯗꯧꯔꯗꯅ ꯑꯗꯣ ꯊꯦꯡꯉꯦ ꯌꯨꯝꯗ ꯍꯜꯂꯣꯀꯣ ꯍꯌꯦꯡꯗꯤꯅꯦ ꯅꯪ ꯁꯍꯔꯗ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯥ ꯉꯟꯅ ꯍꯧꯒꯠꯇ ꯌꯥꯔꯣꯏ ꯆꯠꯂꯣꯁꯣ ꯑꯗꯨꯗꯤ ꯅꯪ ꯍꯌꯦꯡ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯀꯦ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯅꯪ ꯆꯠꯂꯣ ꯅꯪ ꯆꯠꯈ꯭ꯔꯕ ꯑꯃꯨꯛ ꯅꯪ ꯆꯠꯈ꯭ꯔꯣ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯀꯞꯀꯅꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯑꯩ ꯄꯤ ꯇꯩꯊꯣꯛꯄꯤꯒꯦ ꯍꯥꯏꯔꯒ ꯑꯄꯤꯛꯄꯤꯒꯤ ꯄꯤ ꯑꯗꯨ ꯇꯩꯊꯣꯛꯄꯤ ꯑꯄꯤꯛꯄꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯨꯄꯥꯁꯤꯒꯤ ꯃꯇꯧꯕꯨ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯄꯥꯕꯨꯕ ꯀꯩ ꯍꯥꯏꯒꯦ ꯃꯖꯥꯏꯕꯦꯝꯃ ꯏꯕꯥꯅꯤ ꯉꯁꯤꯗꯒꯤ ꯇꯤꯟꯅꯔꯛꯂꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯇꯜꯂꯤ ꯑꯩ ꯉꯝꯃꯣꯏ ꯅꯪ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦ ꯑꯗꯨꯅ ꯑꯩꯅꯒ ꯇꯤꯟꯅꯔꯔꯣꯏ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ ꯃꯖꯥꯏꯕꯦꯝꯃ ꯑꯄꯤꯛꯄꯤ ꯄꯤꯔꯥꯡ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯦ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯔꯛꯂꯤ ꯃꯥꯅ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ ꯇꯞꯅ ꯆꯪꯁꯤꯟ ꯅꯨꯄꯥꯗꯨꯗ ꯆꯦꯠꯅ ꯑꯃꯨꯛꯇꯪ ꯀꯣꯟꯁꯤꯟꯖꯩ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯩ ꯍꯌꯦꯡ ꯂꯥꯛꯀꯦ ꯉꯟꯅ ꯂꯥꯛꯀꯦ ꯅꯪ ꯆꯠꯂꯨꯁꯤ ꯅꯪ ꯆꯠꯂꯣꯕ ꯅꯪꯒꯤ ꯅꯁꯛꯁꯦ ꯑꯩ ꯌꯦꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤ ꯅꯪ ꯆꯠꯂꯨ ꯄꯥꯝꯃꯨꯕ ꯑꯩꯕꯨ ꯀꯥꯏꯍꯧꯔꯅꯨ ꯅꯪ ꯑꯩꯕꯨ ꯀꯥꯏꯍꯧꯔꯅꯨ ꯅꯪ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯒ ꯄꯥꯔꯤꯕꯨ ꯏꯟꯊꯣꯛꯈꯤ ꯄꯥꯔꯤꯁꯨ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ ꯑꯄꯤꯛꯄꯤ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯈꯤ ꯄꯥꯔꯤ ꯇꯨꯡ ꯍꯟꯗꯨꯅ ꯅꯨꯄꯤꯁꯤꯗ ꯌꯦꯡꯂꯒ ꯆꯠꯈ꯭ꯔꯦ ꯑꯄꯤꯛꯄꯤ ꯎꯈꯥꯗꯨꯗ ꯉꯦꯛ ꯐꯝꯊꯔꯒ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯏ ꯊꯦꯝꯕꯤꯅꯕ ꯀꯅꯥ ꯂꯩꯇ꯭ꯔꯤ ꯃꯇꯥꯒꯨꯝ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯑꯁꯨ ꯅꯪꯗꯤ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯔꯣꯏ ꯄꯥꯝꯃꯨꯕ ꯅꯪꯗꯤ ꯑꯩꯕꯨ ꯃꯁꯛ ꯈꯪꯂꯔꯣꯏ ꯑꯩꯕꯨ ꯀꯅꯥꯅꯣ ꯅꯪꯅ ꯁꯣꯏꯗꯅ ꯍꯪꯂꯛꯀꯅꯤ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯅꯪ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦ ꯄꯥꯝꯃꯨꯕ ꯑꯩꯕꯨ ꯌꯥꯝ ꯋꯥꯍꯜꯂꯦ
ꯅꯪ ꯌꯥꯝ ꯐꯠꯇꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯄꯤꯛꯄꯤ ꯃꯥꯅ ꯈꯨꯜ ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯛꯄꯗ ꯄꯨꯔꯛꯄ ꯈꯥꯎ ꯑꯆꯧꯕꯗꯨꯃ ꯄꯥꯏꯔꯒ ꯇꯞꯅ ꯊꯣꯔꯛꯏ ꯃꯪꯒꯣꯜꯗ ꯃꯄꯥ ꯇꯣꯃꯥꯟ ꯑꯔꯨꯕꯤ ꯆꯥꯎꯕ ꯊꯥꯗꯣꯏ ꯃꯈꯣꯏꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯗꯣꯏ ꯀꯞꯂꯤ ꯀꯞꯂꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟ ꯑꯄꯤꯛꯄꯤꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯏꯆꯦ ꯅꯪ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ ꯏꯆꯦ ꯑꯩ ꯏꯆꯦ ꯉꯥꯏꯔꯝꯒꯦꯀꯣ ꯏꯆꯦ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯅꯦꯅꯦ ꯍꯣꯏꯒ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯊꯥꯗꯣꯏ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯏꯆꯦ ꯆꯠꯂꯨꯈꯤꯒꯦ ꯏꯆꯦ ꯑꯔꯨꯕꯤ ꯍꯣꯏꯁꯨ ꯃꯄꯤ ꯇꯥꯅ ꯂꯣꯏꯅ ꯀꯞꯂꯤ ꯑꯁꯨꯝꯅ ꯑꯄꯤꯛꯄꯤ ꯆꯠꯅꯕꯒꯤꯗꯃꯛ ꯊꯣꯔꯛꯏ ꯃꯄꯥꯅ ꯄꯨꯔꯛꯄ ꯍꯋꯥ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ ꯒꯥꯔꯤꯗꯨ ꯑꯁꯨꯝ ꯊꯧꯔꯛꯏ ꯃꯀꯣꯛ ꯑꯗꯨ ꯊꯣꯡꯅꯥꯎꯗꯒꯤ ꯂꯩꯊꯣꯛ ꯂꯥꯞꯇꯛ ꯃꯥꯕꯨ ꯌꯦꯡꯕꯒꯨꯝ ꯂꯝꯄꯥꯛꯇ ꯂꯩꯍꯧꯔꯤꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤꯗꯨꯗ ꯌꯦꯡꯖꯩ ꯄꯥꯃꯨꯕ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯅꯪꯉꯣꯟꯗ ꯇꯥꯛꯂꯝꯗꯦ ꯍꯥꯏꯅ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯅꯪꯅ ꯑꯩ ꯅꯤꯡꯁꯤꯡꯈꯤꯗ꯭ꯔꯕꯁꯨ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯕꯁꯨ ꯃꯐꯝꯁꯤꯗ ꯂꯩꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ ꯆꯦꯜꯂꯤꯕ ꯏꯆꯦꯜ ꯅꯈꯣꯏꯅꯗꯤ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯈꯪꯂꯤꯕꯅꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯃꯇꯝ ꯑꯃꯗ ꯃꯉꯣꯟꯗ ꯁꯣꯏꯗꯅ ꯋꯥꯔꯤ ꯂꯤꯕꯤꯌꯨꯀꯣ ꯋꯥꯈꯜ ꯈꯔꯁꯤ ꯈꯟꯅ ꯈꯟꯅ ꯑꯄꯤꯛꯄꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯥꯔꯤꯅ ꯃꯉꯣꯟꯗ ꯅꯥꯁꯣꯝ ꯑꯣꯏꯅ ꯁꯤꯟꯕꯤꯈꯤꯕ ꯁꯅꯥꯒꯤ ꯂꯩꯍꯥꯎ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯄꯤꯔꯥꯡꯂꯛꯇ ꯃꯤꯅꯣꯛ ꯑꯃ ꯇꯝꯂꯛꯏ ꯃꯥꯒꯤ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯇꯣꯃꯥꯜꯁꯨ ꯃꯁꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯃꯁꯥꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯛꯏ ꯏꯆꯥꯒꯤ ꯏꯄꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯥ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯌꯥꯗꯦ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯏꯆꯥꯅ ꯃꯈꯣꯏꯗ ꯇꯧꯕꯤꯈ꯭ꯔꯤꯕ ꯃꯇꯦꯡ ꯃꯌꯥꯝꯗꯨꯒꯤ ꯃꯍꯩꯅ ꯏꯆꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯁꯠ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯁꯤ ꯄꯥꯕꯨꯡ ꯅꯨꯡꯉꯥꯏꯇꯦ ꯄꯥꯕꯨꯡ ꯑꯩ ꯃꯥꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯃꯥꯅꯗꯤ ꯈꯪꯈꯤꯗ꯭ꯔꯦ ꯃꯥꯅ ꯈꯪꯗ꯭ꯔꯁꯨ ꯏꯄꯥꯅ ꯈꯪꯂꯤꯕꯁꯤꯗꯤ ꯅꯪꯕꯨ ꯅꯃꯥꯏꯗꯣ ꯈꯔ ꯈꯔ ꯏꯀꯥꯏꯕ ꯈꯪꯉꯨꯅꯦꯍꯦ ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯥꯅꯤ ꯑꯄꯤꯛꯄꯤ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯇꯣꯃꯥꯜꯁꯨ ꯅꯣꯛꯂꯛꯏ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯏꯪꯈꯣꯜꯗꯨꯗ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯊꯕꯛ ꯁꯨꯅꯔꯤ ꯃꯔꯛꯇꯨꯗ ꯄꯥꯔꯤ ꯅꯥꯀꯜ ꯑꯃꯗ ꯇꯨꯃꯤꯟ ꯐꯝꯂꯒ ꯃꯊꯟꯇ ꯂꯩꯔꯤ ꯃꯣꯏ ꯇꯥꯆꯧ ꯆꯥꯛ ꯄꯨꯔꯛꯏ ꯀꯩ ꯋꯥꯈꯜ ꯈꯜꯂꯤꯅꯣ ꯑꯣ ꯅꯪ ꯂꯥꯕ ꯑꯁꯤꯗ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯀꯨꯟꯗꯣ ꯄꯥꯝꯕꯤꯁꯤꯕꯨ ꯅꯪꯅ ꯊꯥꯔꯤꯔꯣ ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯍꯧꯈ꯭ꯔꯦ ꯂꯩꯁꯤꯡ ꯑꯁꯤꯁꯨ ꯇꯦꯛꯊꯈꯩ ꯄꯥꯜꯂꯤꯅ ꯇꯧꯔꯤꯁꯦ ꯊꯥꯖ ꯄꯥꯔꯤꯒꯤ ꯅꯥꯀꯜꯗ ꯐꯝꯊꯔꯛꯇꯨꯅ ꯑꯁꯤꯗꯤ ꯃꯣꯏ ꯇꯥꯆꯧꯒꯤ ꯃꯔꯨꯞꯅ ꯊꯥꯔꯝꯕꯅꯤ ꯑꯩꯅ ꯋꯥꯔꯤ ꯍꯦꯛ ꯍꯦꯛ ꯂꯤꯕꯗꯣ ꯑꯣ ꯃꯥꯅ ꯑꯣꯏꯔꯦ ꯑꯩꯒꯤ ꯃꯔꯨꯞꯇꯨꯕꯨ ꯑꯩꯕꯨ ꯃꯁꯛ ꯑꯃꯨꯛꯇ ꯎꯅꯤꯡꯈ꯭ꯔꯦꯗ ꯅꯣꯡꯃ ꯆꯠꯂꯨꯔꯒ ꯂꯣꯏꯔꯦꯁꯦ ꯑꯗꯨꯕꯨ ꯄꯥꯝꯃꯨꯕ ꯑꯩꯅ ꯂꯩꯇ꯭ꯔꯁꯨ ꯀꯨꯟꯗꯣ ꯄꯥꯝꯕꯤꯁꯦ ꯅꯪꯅ ꯑꯗꯨꯝ ꯁꯦꯟꯅꯗꯧꯕ ꯈꯪꯉꯕ ꯍꯌꯦꯡꯋꯥꯏ ꯏꯕꯥꯅꯤꯒꯤ ꯏꯪꯁꯤꯡ ꯈꯨꯗꯝ ꯑꯣꯏꯗꯣꯏꯅꯤ ꯃꯖꯥꯏꯕꯦꯝꯃ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯕꯗꯨꯕꯣ ꯍꯣꯏ ꯇꯥꯆꯧ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯆꯥꯛꯁꯤ ꯆꯥꯊꯣꯛꯅꯕ ꯇꯧꯕꯤꯔꯣ ꯑꯩꯕꯨ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯀꯣ ꯀꯗꯥꯏꯗꯒꯤ ꯈꯣꯟꯖꯦꯜꯅꯣ ꯂꯥꯎꯁꯤ ꯆꯥꯛꯁꯤ ꯏꯪꯈꯤꯕ ꯇꯥꯔꯦ ꯍꯣꯏ ꯂꯥꯛꯑꯦ ꯋꯥꯈꯜ ꯃꯥꯅ ꯂꯥꯝꯕ ꯐꯪꯈꯤꯗ꯭ꯔꯕ ꯁꯛꯇꯝ ꯑꯃ ꯈꯣꯟꯖꯦꯜ ꯑꯃ ꯀꯥꯎꯈ꯭ꯔꯕꯁꯨ ꯅꯪꯅ ꯉꯁꯤ ꯐꯥꯎꯕ ꯍꯩꯕꯣꯡ ꯃꯈꯣꯡꯒꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯃꯃꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯀꯥꯎꯈ꯭ꯔꯦ ꯅꯪꯗꯤ ꯃꯇꯝ ꯑꯃꯒꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯗꯨ